ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯁꯤꯌꯥ ꯍꯥꯎꯕꯤꯖꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯤ ꯑꯃꯒꯤ ꯏꯃꯨꯡꯗꯨ ꯈꯠꯅ ꯆꯩꯅꯕꯅ ꯄꯤꯛ ꯊꯜꯂꯤ꯫ ꯃꯅꯦꯝ ꯑꯅꯥꯕꯤ ꯑꯃ ꯂꯩ ꯍꯥꯏꯕꯒꯤ ꯋꯥꯈꯜꯁꯨ ꯇꯧꯗ ꯃꯧ ꯃꯁꯦꯜ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯗꯨꯅ ꯀꯟꯅ ꯂꯥꯎꯅꯔꯤ꯫ ꯍꯣ ꯉꯝꯖꯗ꯭ꯔꯦ, ꯏꯊꯟꯗ ꯅꯠꯇꯤꯌꯦ ꯃꯧ ꯑꯣꯏꯔꯤꯁꯤ ꯌꯨꯝꯁꯤꯗ꯫ ꯑꯩ ꯈꯛꯅ ꯁꯦꯕꯥ ꯑꯗꯨꯝ ꯇꯧꯔꯒ ꯂꯩꯌꯨ, ꯑꯗꯨꯒ ꯅꯪꯅ ꯐꯝꯖꯥ ꯆꯥꯔꯒ ꯅꯨꯡꯉꯥꯏꯅ ꯂꯩꯒꯦꯗꯤ ꯀꯅꯥꯅ ꯌꯥꯗꯣꯏꯅꯣ? ꯅꯕꯨꯛꯇꯣ ꯈꯔꯁꯨ ꯑꯐꯕ ꯈꯜꯂꯣ꯫ ꯃꯤꯅ ꯄꯣꯠ ꯑꯃꯇꯪ ꯄꯨꯔꯒ ꯆꯪꯂꯛꯄꯗꯤ ꯇꯧꯁꯤꯟꯅꯗꯅ ꯐꯝꯖꯤꯟꯅꯔꯒ ꯍꯨꯔꯥꯟꯕꯤ ꯅꯪꯅ ꯄꯣꯠ ꯂꯣꯏꯅ ꯄꯨꯁꯤꯜꯂꯒ ꯆꯪꯕ ꯅꯠꯇ꯭ꯔꯣ? ꯑꯗꯨ ꯑꯩ ꯀꯔꯤ ꯍꯥꯏꯒꯦ ꯉꯁꯤ ꯐꯥꯎꯗ? ꯏꯆꯦꯁꯤꯅ ꯁꯤꯃ ꯇꯧꯈ꯭ꯔꯗꯤ ꯑꯩꯁꯨ ꯁꯤꯃ ꯇꯧꯒꯦ ꯍꯥꯏꯕꯒꯤ ꯋꯥꯗꯤ ꯇꯧꯗꯦ꯫ ꯅꯨꯃꯤꯠꯅ ꯋꯥꯇꯣꯟ ꯌꯧꯔ ꯐꯥꯎꯕ ꯍꯧꯒꯠꯅꯤ ꯈꯪꯗꯦ꯫ ꯍꯦꯛ ꯍꯧꯒꯠꯂꯛꯄꯒ ꯅꯥꯊꯤꯕꯣꯡ ꯇꯥꯛ ꯇꯥꯕ ꯃꯈꯩ ꯆꯥꯁꯤꯜꯂꯒ ꯊꯣꯛꯈ꯭ꯔꯅꯤ꯫ ꯍꯣꯔꯦꯟ ꯆꯥꯛ ꯂꯣꯏꯔꯝꯃꯅꯤ, ꯆꯥꯕ ꯌꯥꯔꯅꯤ ꯍꯥꯏꯕ ꯀꯥꯟꯗ ꯑꯃꯨꯛ ꯆꯪꯂꯛꯂꯒ ꯆꯥꯔꯒ ꯃꯤ ꯋꯥ ꯉꯥꯡꯅꯕ ꯆꯠꯈ꯭ꯔꯅꯤ꯫ ꯅꯣꯡꯃꯇꯁꯨ ꯌꯨꯝꯁꯤꯒꯤ ꯃꯈꯥꯗ ꯂꯩꯔꯒ ꯏꯃꯨꯡꯒꯤ ꯊꯕꯛ ꯃꯌꯥꯝꯁꯦ ꯈꯔ ꯇꯧꯁꯤꯜꯂꯣ꯫ ꯅꯌꯨꯝ ꯄꯥꯟꯅꯤ ꯍꯥꯏꯗꯅ ꯄꯥꯜꯂꯛꯂꯒ ꯅꯅꯦꯝꯒꯤ ꯁꯦꯕꯥ ꯐꯥꯎꯕ ꯇꯧꯅꯤꯡꯗꯦ꯫ ꯃꯧ ꯑꯣꯏꯔꯨꯔꯒꯦ ꯍꯥꯏꯗꯅ ꯂꯥꯛꯂꯕꯗꯤ ꯃꯧ ꯑꯃ ꯑꯣꯏꯕꯒꯤ ꯃꯒꯨꯜꯁꯨ ꯈꯔ ꯉꯥꯛꯑꯣꯏꯕꯦꯝꯃ꯫ ꯅꯪ ꯑꯃ ꯉꯥꯡꯅꯕꯗ ꯑꯩꯗꯤ ꯈꯗꯥꯡꯁꯦ ꯀꯞ ꯀꯞ ꯂꯥꯎꯔꯦ꯫ ꯅꯪꯒ ꯑꯣꯟꯁꯤꯟꯅꯗꯅ ꯀꯨꯏꯅ ꯋꯥ ꯍꯥꯏꯅꯕꯁꯨ ꯏꯀꯥꯏꯖꯩ꯫ ꯃꯤꯅ ꯅꯪꯁꯦ ꯑꯣꯟꯁꯤꯟꯅꯕ ꯇꯥꯟꯅꯔꯕꯅꯤ, ꯑꯗꯨꯅꯅꯦ ꯑꯩꯁꯨ ꯇꯜꯂꯤ꯫ ꯅꯪꯒ ꯁꯨꯃꯥꯏꯅ ꯑꯣꯟꯁꯤꯟꯅꯗꯅ ꯋꯥ ꯉꯥꯡꯅꯔꯤꯁꯦ ꯃꯤꯅ ꯎꯈ꯭ꯔꯗꯤ ꯑꯩꯕꯨ ꯎꯁꯤꯠꯈꯤꯔꯣꯏ꯫ ꯑꯍꯥꯌꯣ, ꯏꯆꯦꯕꯨ ꯀꯌꯥꯝ ꯐꯕ ꯅꯨꯄꯤꯅꯣ! ꯏꯃꯨꯡꯒꯤ ꯊꯕꯛꯁꯦ ꯏꯆꯦꯅ ꯂꯣꯏꯅ ꯇꯧꯕꯒꯤ ꯃꯑꯣꯡꯗ ꯉꯥꯡꯖ ꯁꯥꯔꯤꯗꯣ ꯅꯃꯥꯏꯗꯨꯕꯨ ꯏꯀꯥꯏꯗ꯭ꯔꯣ? ꯅꯅꯥꯎ ꯅꯨꯄꯥꯅ ꯑꯌꯨꯛ ꯉꯟꯇꯥ ꯍꯧꯒꯠꯂꯒ ꯇꯧꯔꯤꯕ ꯊꯕꯛ ꯃꯌꯥꯝꯗꯨꯕꯨ ꯀꯔꯤꯁꯨ ꯎꯕꯤꯗ꯭ꯔꯕ꯭ꯔꯣ? ꯃꯗꯣ ꯑꯩꯅ ꯇꯧꯕꯒ ꯆꯞ ꯃꯥꯟꯅꯩ꯫ ꯑꯗꯨꯅ ꯑꯩꯅ ꯉꯟꯇꯥ ꯍꯧꯒꯠꯄꯒꯤ ꯗꯔꯀꯥꯔ ꯇꯥꯗꯦ꯫ ꯏꯆꯦꯁꯨ ꯉꯥꯡꯕ ꯌꯥꯔꯅꯤ ꯍꯥꯏꯗꯅ ꯄꯉꯥꯡꯗ ꯉꯥꯡꯕꯗꯣ ꯇꯧꯔꯛꯀꯅꯨ꯫ ꯑꯩꯅ ꯁꯨꯝ ꯄꯪꯇꯥ ꯇꯥꯔꯒ ꯂꯩꯕꯁꯤꯗ ꯉꯥꯡꯍꯧꯔꯒꯦ ꯃꯇꯥꯒꯨꯝ ꯉꯥꯡꯕꯗꯣ ꯑꯩꯅ ꯌꯥꯕꯤꯗꯧ ꯅꯠꯇꯦ꯫ ꯑꯩꯗꯤ ꯃꯤꯅ ꯐꯔꯤꯈꯩ ꯐꯅꯤ, ꯐꯠꯇ꯭ꯔꯦꯗꯅ ꯑꯩꯅ ꯍꯦꯟꯅ ꯐꯠꯂꯣꯏ꯫ ꯏꯃꯨꯡꯁꯤꯗ ꯂꯩꯔꯤꯕ ꯃꯧꯁꯦ ꯑꯩꯈꯣꯏꯅꯤ ꯈꯛꯇꯅꯤ꯫ ꯃꯁꯤꯗ ꯌꯥꯝ ꯌꯦꯡꯁꯤꯟꯅꯔꯒ ꯀꯔꯤꯕꯨ ꯀꯥꯟꯅꯗꯣꯏꯅꯣ? ꯃꯤꯅ ꯎꯁꯤꯠꯇ꯭ꯔꯤꯕ ꯃꯌꯥꯝꯁꯦ ꯏꯆꯦꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ꯫ ꯅꯣꯡ ꯄꯨꯡ ꯉꯥꯟꯕꯗꯒꯤ ꯀ꯭ꯋꯥꯛ ꯁꯥꯗꯅ ꯀꯣꯏꯂꯥꯎ ꯂꯥꯎꯗꯅ ꯃꯄꯥꯟꯁꯤꯗ ꯉꯥꯡꯂꯤꯕ ꯃꯌꯥꯝꯗꯣ ꯌꯨꯝꯊꯪꯅꯔꯤꯕ ꯃꯌꯥꯝꯁꯤꯅ ꯂꯣꯏꯅ ꯇꯥꯔꯤꯕꯅꯤꯅ ꯑꯩꯕꯨꯁꯨ ꯃꯤꯅ ꯍꯨꯟꯗꯨꯅ ꯉꯥꯡꯂꯤ꯫ ꯑꯩꯅ ꯂꯥꯟꯕ ꯑꯣꯏꯔꯕꯗꯤ ꯐꯩ꯫ ꯏꯔꯥꯜ ꯁꯨꯛꯂꯩ ꯂꯩꯇꯅ ꯑꯩꯕꯨ ꯏꯔꯥꯜ ꯄꯤꯕꯗꯨꯗꯅꯤ ꯇꯨꯃꯤꯟꯅ ꯇꯥꯗꯨꯅ ꯂꯩꯒꯗꯕ ꯅꯠꯇꯦ꯫ ꯍꯩꯃꯥ, ꯏꯅꯥꯎꯗꯤ ꯌꯥꯝ ꯀꯜꯂꯤꯀꯣ, ꯀꯤꯖꯩꯅꯦ꯫ ꯑꯁꯨꯝꯕ ꯁꯥꯗꯅ ꯅꯪꯅ ꯉꯁꯥꯏꯗꯒꯤ ꯉꯥꯡꯖ ꯁꯥꯔꯤꯗꯨꯕꯨ ꯅꯃꯥꯏꯗꯨꯕꯨ ꯀꯔꯤꯁꯨ ꯏꯀꯥꯏꯗꯕ꯭ꯔꯣ? ꯍꯣꯏꯅꯦ, ꯏꯀꯥꯏꯕ ꯍꯥꯏꯁꯦ ꯅꯪꯉꯣꯟꯗꯗꯤ ꯈꯪꯗꯦꯅꯦ꯫ ꯑꯗꯨꯅ ꯀꯗꯥꯏꯗꯒꯤ ꯏꯀꯥꯏꯕ ꯐꯥꯎꯗꯣꯏꯅꯣ? ꯑꯩꯗꯅꯕꯨ ꯏꯀꯥꯏ ꯈꯪꯕꯒꯤ ꯇꯧꯕꯅꯤ꯫ ꯅꯪꯗꯤ ꯁꯟꯅꯤꯅ ꯏꯀꯥꯏꯕꯁꯨ ꯐꯥꯎꯔꯝꯃꯣꯏꯅꯦ ꯇꯧꯔꯤꯁꯦ꯫ ꯍꯦꯔꯩꯁꯦ, ꯋꯥꯒꯤ ꯋꯥ ꯆꯨꯝꯅ ꯉꯥꯡꯅꯁꯤ꯫ ꯑꯩꯕꯨ ꯁꯟ ꯀꯥꯏꯅ ꯍꯥꯏꯗꯨꯕꯨ ꯏꯆꯦꯕꯨ ꯀꯔꯤ ꯑꯣꯏꯔꯤꯒꯦ? ꯏꯇꯩꯅ ꯂꯧꯕꯒꯤ ꯑꯗꯨ ꯀꯧꯗ ꯌꯥꯗꯕꯒꯤ ꯏꯆꯦ ꯑꯩꯅ ꯀꯧꯕꯅꯤ꯫ ꯆꯍꯤ ꯄꯥꯊꯣꯛꯅꯔꯨꯔꯗꯤ ꯑꯩꯅꯕꯨ ꯍꯜꯂꯝꯅꯤꯅꯦ ꯇꯧꯔꯤꯁꯦ꯫ ꯑꯉꯥꯡ ꯅꯪꯅ ꯑꯍꯜꯗ ꯂꯩꯁꯤꯜꯂꯒ ꯑꯍꯜ ꯁꯥꯔꯒ ꯑꯩꯉꯣꯟꯗ ꯋꯥꯒꯁꯨ ꯉꯥꯡꯖ ꯁꯥꯔꯤꯅꯦ꯫ ꯍꯣꯏ ꯏꯕꯦꯝꯃ, ꯃꯤ ꯋꯥꯔꯛꯂꯤꯅꯦ ꯇꯧꯔꯤꯗꯣ ꯌꯥꯝꯅ ꯄꯛꯇ꯭ꯔꯦ꯫ ꯅꯁꯥ ꯍꯥꯟꯅ ꯁꯦꯝꯗꯣꯛꯄ ꯉꯝꯅꯕ ꯇꯧ, ꯑꯗꯨꯒ ꯃꯤ ꯋꯥꯔꯛꯑꯣ꯫ ꯅꯁꯥꯒꯤ ꯑꯁꯣꯏꯕꯗꯤ ꯈꯪꯗꯦ, ꯑꯗꯨꯒ ꯃꯤꯗ ꯅꯣꯛꯅꯗꯅꯒꯁꯨ ꯇꯧꯔꯤꯌꯦ꯫ ꯏꯇꯩꯅ ꯉꯟꯇꯥ ꯍꯧꯔꯒ ꯆꯥꯒ ꯊꯣꯡꯂꯒ ꯊꯅꯝꯕꯗꯣ ꯑꯩꯁꯨ ꯂꯣꯏꯅ ꯈꯪꯉꯦ꯫ ꯍꯧꯒꯠꯄꯒ ꯏꯔꯨꯖꯔꯦ, ꯑꯗꯨꯒ ꯌꯥꯍꯧ ꯉꯟꯕꯤ ꯊꯕꯛ ꯐꯕꯤ ꯁꯥꯗꯅ ꯂꯩꯀꯥꯏꯗ ꯍꯥꯏꯔꯤ ꯃꯌꯥꯝꯗꯣ ꯑꯩꯁꯨ ꯏꯅꯥ ꯄꯪꯗꯦ, ꯏꯃꯤꯠ ꯇꯥꯡꯗꯤꯌꯦ, ꯑꯗꯨꯅ ꯂꯣꯏꯅ ꯎꯏꯌꯦ꯫ ꯀꯔꯤ ꯍꯥꯏꯕ? ꯑꯉꯥꯡ ꯅꯪꯅ ꯎꯁꯤꯠꯇꯕꯁꯨ ꯁꯥꯏꯅꯦ? ꯈꯪꯒꯅꯤ ꯉꯁꯤꯗꯤ ꯏꯒꯨꯟ ꯈꯪꯍꯟꯕ ꯇꯥꯔꯦ꯫ ꯅꯪ ꯌꯥꯝꯅ ꯐꯥꯎꯔꯕꯅꯤꯅ ꯉꯁꯤꯗꯤ ꯀꯅꯥꯅ ꯍꯥꯏꯗꯣ ꯌꯦꯡꯊꯣꯛꯅꯕ ꯇꯥꯔꯦꯕ꯫ ꯐꯩꯅꯦ, ꯃꯗꯨꯅꯤꯅꯦ ꯑꯩꯅ ꯅꯍꯥꯟꯗꯒꯤ ꯄꯥꯝꯃꯤꯁꯦ꯫ ꯑꯩꯁꯨ ꯊꯥꯕꯂꯩ ꯍꯥꯏꯗꯅ ꯂꯩꯀꯥꯏꯁꯤꯗ ꯃꯃꯤꯡ ꯆꯠꯂꯤꯕꯅꯤ꯫ ꯑꯩꯉꯣꯟꯗ ꯍꯦꯟꯖꯤꯟꯕ ꯉꯝꯕ ꯀꯅꯥꯁꯨ ꯂꯩꯇꯦ꯫ ꯅꯪꯒꯨꯝꯕꯤꯗꯤ ꯈꯨꯅꯥꯎꯕꯤꯁꯤꯅ ꯀꯣꯠꯂꯒ ꯂꯪꯕꯗ ꯅꯄꯥꯝ ꯌꯧꯅꯤ꯫ ꯁꯕꯥꯟ ꯃꯇꯥꯗꯨꯒ ꯃꯤꯗ ꯈꯠꯅꯕꯒꯁꯨ ꯍꯧꯗꯅ ꯇꯧꯔꯤꯌꯦ꯫ ꯃꯤ ꯎꯁꯤꯠꯇꯕꯁꯦ ꯈꯔ ꯄꯤꯛꯄ ꯃꯤꯅꯁꯨ ꯈꯤꯠ ꯍꯦꯜꯂꯦꯗꯣ ꯊꯣꯛꯅ ꯆꯨꯝꯈ꯭ꯔꯦꯗ꯫ ꯂꯥꯎ, ꯉꯁꯤꯗꯤ ꯆꯥꯡ ꯍꯦꯛꯇ ꯌꯦꯡꯊꯣꯛꯅꯁꯤ꯫ ꯏꯒꯨꯟ ꯈꯪꯅ ꯂꯩꯍꯟꯕ ꯇꯥꯔꯦ꯫ ꯃꯤ ꯌꯥꯝ ꯎꯁꯤꯠꯇ꯭ꯔꯗꯤ ꯎꯁꯤꯠꯇꯕꯒꯤ ꯊꯕꯛ ꯇꯧꯕ ꯇꯥꯔꯦꯕ꯫ ꯉꯁꯥꯏꯗꯒꯤ ꯆꯕꯦꯡ ꯉꯥꯡꯂꯤꯕ ꯅꯆꯤꯟꯗꯣ ꯊꯨꯒꯥꯏꯒꯦꯕ ꯉꯁꯤꯗꯤ꯫ ꯊꯥꯕ ꯂꯩ ꯑꯩꯉꯣꯟꯗ ꯍꯧꯔꯛꯂꯕꯅꯤꯅ ꯉꯁꯤꯗꯤ ꯅꯪ ꯈꯔꯗꯤ ꯇꯣꯏꯕ ꯇꯥꯔꯦ꯫ ꯍꯣ, ꯃꯤꯖꯥꯎ ꯃꯤꯁꯥꯡ ꯌꯥꯝ ꯀꯜꯂꯦꯗ꯫ ꯃꯤ ꯄꯤꯛꯂꯁꯨ ꯅꯪꯒꯨꯝꯕꯁꯦ ꯑꯩꯅ ꯀꯤꯕꯤꯗꯧ ꯃꯥꯟꯕ꯭ꯔꯣ? ꯅꯪꯗꯤ ꯍꯥꯏꯔꯨꯅꯨ, ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯋꯥꯡ ꯆꯥꯎꯕ ꯀꯌꯥꯅꯤ ꯑꯩꯅ ꯃꯥꯏꯊꯤꯕ ꯄꯤꯗꯨꯅ ꯂꯥꯛꯂꯤꯕꯁꯦ꯫ ꯅꯪ ꯑꯩꯉꯣꯟꯗ ꯍꯦꯟꯖꯤꯟꯕ ꯉꯝꯅꯤ ꯀꯥꯏꯅ ꯈꯟꯖꯔꯤꯕ ꯋꯥꯈꯜꯗꯣ ꯑꯊꯨꯕꯗ ꯊꯥꯗꯣꯛꯅꯕ ꯇꯧ꯫ ꯅꯠꯇ꯭ꯔꯕꯗꯤ ꯉꯁꯤ ꯅꯪ ꯑꯣꯏꯅ ꯇꯣꯏꯕ ꯁꯣꯏꯔꯣꯏ꯫ ꯍꯣꯏꯅꯦ, ꯅꯪꯅ ꯄꯉꯥꯡꯗ ꯉꯥꯡꯕꯗꯣ ꯑꯩꯅ ꯊꯥꯖꯔꯅꯤ ꯁꯤꯔꯣ?
ꯍꯣꯏ ꯏꯕꯦꯝꯃ ꯑꯩꯁꯦ ꯃꯤꯅ ꯉꯥꯡꯕꯗ ꯌꯥꯝ ꯊꯥꯖꯒꯟꯕꯤ ꯑꯣꯏꯅ ꯎꯕꯤꯔꯕ꯭ꯔꯣ ꯍꯥꯏꯕꯤꯒꯤ ꯇꯥꯖꯧ ꯑꯃꯥꯏꯕꯤꯅ ꯍꯥꯏꯕ ꯋꯥ ꯐꯥꯎꯕ ꯊꯥꯖꯕ ꯉꯝꯗꯕꯤ ꯊꯥꯕ ꯂꯩꯅꯦ ꯑꯣ ꯑꯗꯨꯅ ꯇꯥꯛꯄꯗꯤ ꯅꯪꯁꯦ ꯅꯁꯥꯅ ꯅꯁꯥꯕꯨꯁꯨ ꯊꯥꯖꯕ ꯉꯝꯕ ꯅꯨꯄꯤ ꯅꯠꯇꯦ ꯍꯥꯏꯁꯦ ꯏꯐꯣꯡ ꯐꯣꯡꯅ ꯇꯥꯛꯂꯤꯅꯦ ꯅꯄꯨꯔꯣꯏꯕ ꯐꯥꯎꯕ ꯊꯥꯖꯗꯕꯒꯤ ꯅꯣꯡꯃ ꯏꯔꯥꯡ ꯊꯣꯛꯈꯤꯕꯗꯣ ꯑꯩ ꯀꯥꯎꯗ꯭ꯔꯤ ꯅꯄꯨꯔꯣꯏꯕꯅ ꯍꯥꯏꯕ ꯋꯥ ꯐꯥꯎꯕ ꯊꯥꯖꯗꯕꯤ ꯅꯪꯅ ꯃꯤꯇꯣꯞꯅ ꯍꯥꯏꯕ ꯋꯥꯗꯤ ꯀꯔꯤ ꯊꯥꯖꯗꯧꯔꯤ ꯑꯗꯨꯅ ꯇꯥꯛꯄꯗꯤ ꯅꯕꯨꯛꯇꯣ ꯍꯟ ꯆꯪꯉꯤ ꯍꯥꯏꯕꯅꯤ ꯈꯔ ꯂꯩꯔꯕꯗꯤ ꯅꯁꯥꯅ ꯇꯧꯕ ꯉꯥꯡꯕ ꯑꯃꯠꯇ ꯊꯥꯖꯕ ꯉꯝꯗꯕꯒꯤ ꯃꯑꯣꯡ ꯂꯥꯛꯇꯧꯔꯤꯅꯦ ꯅꯨꯡꯉꯥꯏꯇꯧꯔꯤ ꯃꯇꯝꯗꯣ ꯂꯥꯛꯄꯨ ꯂꯥꯛꯂꯕꯗꯤ ꯀꯨꯝꯍꯩꯗꯨꯝ ꯌꯦꯡꯂꯒ ꯂꯩꯊꯣꯛꯀꯦ ꯑꯩꯉꯣꯟꯗꯒ ꯅꯣꯛꯅꯕꯒꯁꯨ ꯁꯥꯏ ꯑꯉꯥꯡꯗꯨꯅ ꯄꯥꯎꯇꯥꯛ ꯄꯤꯕꯁꯨ ꯁꯥꯏꯅꯦ ꯑꯍꯜꯅ ꯑꯉꯥꯡꯗ ꯄꯤꯒꯗꯧꯕ ꯄꯥꯎꯇꯥꯛ ꯍꯥꯏꯁꯤꯗꯤ ꯑꯉꯥꯡꯗꯤ ꯑꯍꯜꯅ ꯍꯥꯏꯕ ꯋꯥꯗ ꯇꯨꯃꯤꯟ ꯇꯥꯒꯗꯕ ꯈꯪꯂꯦꯗꯅ ꯅꯍꯥꯟ ꯃꯈꯩ ꯉꯥꯡꯗ꯭ꯔꯕꯁꯨ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯗꯒꯤ ꯈꯪꯖꯤꯜꯂꯣ ꯑꯍꯥꯌꯣ ꯅꯣꯛꯄꯨ ꯅꯣꯛꯆꯅꯤꯡꯗ꯭ꯔꯥ ꯅꯁꯥꯅ ꯍꯧꯖꯤꯛ ꯍꯥꯏꯖꯔꯤꯗꯨꯕꯨ ꯀꯩꯅꯣ ꯑꯉꯥꯡꯗꯤ ꯑꯍꯜꯅ ꯍꯥꯏꯕ ꯏꯟꯗꯧꯅꯤ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯑꯗꯨ ꯑꯣꯏꯔꯗꯤ ꯅꯪꯁꯨ ꯑꯩꯅ ꯍꯥꯏꯕ ꯏꯟꯕ ꯇꯥꯔꯦꯅꯦ ꯏꯆꯦꯒꯩꯒ ꯌꯦꯡꯅꯕꯗ ꯑꯩꯅ ꯆꯍꯤꯁꯦ ꯎꯗꯈꯩ ꯍꯜꯂꯤꯕꯅꯤꯅ ꯍꯥ ꯑꯩꯅ ꯍꯥꯏꯁꯤ ꯆꯨꯝꯃꯤꯀꯣ ꯅꯁꯥꯅ ꯌꯥꯅꯤꯡꯗ꯭ꯔꯁꯨ ꯑꯗꯨꯝ ꯌꯥꯕ ꯇꯥꯕꯅꯤ ꯑꯩꯗꯤ ꯑꯁꯦꯡꯕꯗ ꯍꯥꯏꯕꯅꯤ ꯑꯆꯨꯝ ꯑꯁꯦꯡꯕ ꯌꯥꯝꯅ ꯍꯥꯏꯕ ꯃꯤꯁꯦ ꯌꯥꯝ ꯅꯨꯡꯁꯤꯗꯕꯅꯤ ꯃꯤꯅ ꯏꯆꯦꯅ ꯑꯩꯉꯣꯟꯗ ꯃꯥꯂꯣꯝ ꯊꯝꯗꯅ ꯇꯧꯔꯤꯗꯣ ꯑꯩꯅ ꯑꯁꯦꯡꯕ ꯍꯥꯏꯕꯩ ꯅꯠꯇ꯭ro ꯃꯤꯁꯦ ꯃꯁꯥꯒꯤ ꯑꯁꯣꯏꯕ ꯃꯌꯥꯝ ꯑꯃ ꯄꯨꯊꯣꯛꯇꯨꯅ ꯉꯥꯡꯂꯕꯗꯤ ꯌꯥꯝ ꯁꯥꯎꯅꯤꯡꯕꯅꯤ ꯉꯥꯡꯂꯤꯕ ꯃꯤꯗꯨꯗꯁꯨ ꯌꯥꯝ ꯁꯥꯎꯅꯤꯡꯕꯅꯦꯕ ꯑꯣ ꯅꯪꯅ ꯍꯥꯏꯔꯤ ꯃꯌꯥꯝꯁꯤꯅꯗꯤ ꯅꯪꯁꯨ ꯇꯧꯔꯨꯔꯕ ꯅꯠꯇ꯭ꯔꯣ ꯅꯁꯥꯅ ꯍꯛꯊꯦꯡꯅꯅ ꯇꯧꯔꯨꯕꯒꯤ ꯑꯣꯏꯔꯝꯒꯅꯤꯅꯦ ꯂꯣꯏꯅ ꯈꯪꯂꯤꯕꯁꯦ ꯑꯩꯈꯣꯏꯗꯤ ꯑꯗꯨꯒꯨꯝꯕꯗꯣ ꯉꯁꯤ ꯐꯥꯎꯗ ꯀꯔꯤꯅꯣ ꯍꯥꯏꯕ ꯐꯥꯎꯕ ꯈꯪꯗꯦ ꯑꯗꯨꯅ ꯑꯃꯠꯇ ꯈꯪꯖꯗꯦ ꯅꯪꯅ ꯍꯨꯔꯥꯟꯗꯅ ꯌꯥꯝ ꯇꯧꯔꯝꯂꯤ ꯑꯣꯏꯔꯦ 이몽세 낭나 마히 랑남 실리 오이래 나한 마카이 헤레이세 카직카직다기 아이는 숨 사록부들어 이세는 아이리세 와세 카랑 앙나보다 밥다나시 야가드라나 가사이디게 숨 빵따따부기 원 아두 나트라디 가사나 사이나라니 호 사이나게라 포이나게라 그이도게 하이바노 아이디 이야다 야이 낭나부 빰라바디 하우지 오이러시야 그이도게 하이바노 떠우시네 아이디 이야다 야이바 얌 하로바 나트로 파레 파레 ngasigi chang yengna batat angam angam hekta shekta naraga loi atuk yamna kanba sarabanina nagul kayam leigedo yeng batat ani du ma phise mi nu uraga kari hainagani haibagi wakal tawda sumangduda masam hekta phoina bahauram moi ani gi matawdu yumthangnabada leiba mi makhaina uraduna noknaram makhoi basu karemna duna tarasanu matagum wa launa nganglam hauzik matamgi mau hairedana manem anabi malai haibagi wakhasu tawda khanarisi uredana moi gummi mausini mi hatba ngamisi kizai yumsida mauga puno oiminaram labadi thana sibana ba soidun yawramgani kana khangni sauri bani haidana tumlingai da mona namlaga kok hek hatuk lamlabadi kana no mangjadoise asibam I khaktan aduna ai haibak yam phakre moi ga puna laiminaram dabase ibemcha nangna haidusu yam sumkhre hauzik matamgi mausi laidrego manemgi sebasu tawningde nungaibasu okhakna pam mapuroibana thabak wan halaklaga seba tawbibagi mahut khanaba hoduna imung mahi langhanba ngamliban asigi mawani se laikaina phajana matangangnajraban nong hek nganbadagi khatnabaga launabaga adom hek tawraga lei manemse moyanigi mawong matawda nungai phamamadi khanglamoi nariba manemse sebasu tawningdinya moina tawrise masanupani sidi thabak suba satpanina ayuk nungthilda yumda kari thokli kaidawri haiba amatta khangba natedo halakpasu thengna mamna halakpanina mama gi nakta sangbasu pakna ngamdedo aduna mama se yawana khanglamni hoini nahansu ini memase moli ekhoida laklaga yam kaplamme mawani sin tawri meyam se ubada madi yam ikaiba zat aina su phajana hairaga themjinbi khibani ini gi khalladi nungaiti yam ado mawani si ubada aidi moyumdaga suk changning di laima isi leidingai di khara sangba tar leitrakan hek sangbi draga loir ai su marakta moi de satpase khuthi ba yamna yaukre moi mawani si khonda yamna lude mi laklabadi kari haini kaidoni haiba amata khangti mayum pani di khangi aduga mi de kari karamba wa haini haibadi amata khangti ahallamana warak watem laktabagi haunabini moina tawrisi ꯃꯤꯅ ꯃꯔꯣꯜ ꯑꯃ ꯎꯁꯤꯠꯇ꯭ꯔꯤꯕ ꯑꯍꯜꯗꯅ ꯍꯦꯜꯂꯤꯕꯅꯤꯗꯣ ꯃꯣꯏꯅ ꯎꯁꯤꯠꯇ꯭ꯔꯤꯕꯁꯦ ꯑꯩꯗꯤ ꯈꯜꯂꯨꯔꯒ ꯃꯁꯝꯁꯦ ꯈꯨꯗꯥꯡ ꯌꯦꯜꯂꯒ ꯑꯃꯨꯛꯇꯪ ꯈꯣꯏꯅꯤꯡꯉꯤ ꯑꯗꯨꯀꯥꯟꯗ ꯈꯪꯗꯧ ꯏꯅꯦ ꯃꯤꯒꯤ ꯏꯃꯨꯡꯒꯤ ꯋꯥꯗ ꯑꯩꯈꯣꯏꯅ ꯈꯨꯠ ꯂꯥꯟꯁꯤꯜꯂꯨꯕꯁꯨ ꯌꯥꯕ ꯅꯠꯇꯦꯗꯣ ꯑꯩꯈꯣꯏꯅꯗꯤ ꯏꯐ ꯐꯅ ꯍꯥꯏꯔꯨꯅꯤ ꯃꯣꯏꯅꯗꯤ ꯐꯠꯇꯅ ꯑꯗꯨꯝ ꯈꯟꯈꯤꯅꯤ ꯅꯣꯏꯒꯤ ꯀꯔꯤ ꯅꯊꯧꯅꯣ ꯍꯦꯛ ꯍꯥꯏꯔꯛꯄꯗ ꯑꯩꯈꯣꯏꯗꯤ ꯈꯨꯝꯐꯝ ꯂꯩꯔꯣꯏ
ꯃꯥꯏꯁꯦ ꯏꯃꯨꯛ ꯉꯥꯡꯗꯧꯔꯤꯕꯅꯤ ꯏꯀꯥꯏꯕ ꯅꯪꯗꯨꯅ ꯍꯜꯂꯛꯄ ꯍꯥꯏꯗꯣ ꯍꯌꯦꯡꯋꯥꯏ ꯐꯥꯎꯕ ꯅꯤꯡꯉꯝꯗꯅ ꯂꯩꯗꯧꯔꯤꯕꯅꯤ ꯑꯁꯨꯝ ꯇꯧꯈꯤ ꯍꯥꯏꯗꯅ ꯏꯆꯥ ꯏꯁꯨꯗ ꯍꯦꯛ ꯇꯝꯂꯨꯕꯗ ꯃꯁꯤꯡ ꯐꯠꯇꯕ ꯍꯦꯛ ꯌꯥꯎꯔꯝꯂꯕꯗꯤ ꯑꯩꯒꯤ ꯍꯛꯇꯛꯇ ꯅꯨꯡꯉꯥꯏꯈꯤꯗꯕ ꯃꯌꯥꯝꯗꯣ ꯏꯆꯥ ꯏꯁꯨ ꯍꯛꯇꯛꯇ ꯁꯥ ꯂꯥꯟ ꯁꯥꯗꯨꯅ ꯇꯣꯛꯀꯅꯤ ꯄꯦꯃꯥ ꯍꯧꯖꯤꯛ ꯃꯇꯝꯁꯦ ꯌꯥꯝ ꯂꯨꯔꯕꯅꯤ ꯋꯥ ꯉꯥꯡꯅꯤꯡꯂꯁꯨ ꯃꯤ ꯌꯦꯡꯂꯒ ꯉꯥꯡꯕ ꯑꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯋꯥꯊꯣꯛ ꯂꯥꯟꯊꯣꯛ ꯑꯆꯧꯕ ꯑꯃ ꯊꯣꯛꯄꯒ ꯆꯞ ꯃꯥꯟꯅꯗꯧꯔꯤꯅꯤ ꯅꯍꯥꯟꯁꯨ ꯂꯝꯕꯤꯗ ꯏꯆꯥ ꯅꯨꯄꯤꯅ ꯈꯠꯅꯕ ꯈꯥꯝꯂꯨꯕꯗ ꯈꯠꯅꯔꯤꯕ ꯃꯤꯗꯨꯗꯤ ꯁꯣꯛꯇ꯭ꯔꯗꯅ ꯏꯆꯥ ꯑꯣꯏꯅ ꯁꯣꯛꯂꯒ ꯂꯥꯛꯂꯤꯕꯅꯤ ꯁꯤꯅꯤ ꯕꯦꯝꯃ ꯍꯧꯖꯤꯛꯇꯤ ꯈꯠꯅꯔꯦꯗꯅ ꯈꯥꯝꯗꯣꯛꯂꯨꯕ ꯌꯥꯕ ꯅꯠꯇꯦ ꯈꯥꯝꯗꯣꯛꯂꯨꯕ ꯑꯩꯈꯣꯏꯇꯅ ꯑꯔꯥꯟꯕ ꯇꯥꯗꯧꯔꯤꯕꯅꯤ ꯅꯊꯧ ꯂꯩꯇ ꯀꯔꯤꯒꯤ ꯃꯤ ꯈꯠꯅꯕꯗ ꯌꯥꯎꯔꯨꯏ ꯍꯥꯏꯗꯅ ꯍꯦꯛ ꯍꯥꯏꯔꯛꯄꯗ ꯀꯔꯤ ꯈꯨꯝꯂꯨꯅꯤ ꯈꯪꯗ꯭ꯔꯗꯩꯅꯦ ꯍꯧꯖꯤꯛꯇꯤ ꯍꯤꯡꯕꯁꯤ ꯌꯥꯝꯅ ꯂꯨꯔꯦ ꯁꯥꯎꯅꯤꯡꯉꯤ ꯍꯥꯏꯗꯅ ꯋꯥ ꯉꯥꯡꯂꯨꯕꯗ ꯑꯁꯣꯏꯕ ꯇꯥꯟꯖꯥ ꯊꯤꯗꯨꯅ ꯉꯥꯡꯗꯣꯏ ꯂꯩꯕ ꯃꯤꯅ ꯈꯨꯗꯣꯡꯆꯥꯕꯁꯦ ꯍꯦꯛꯇ ꯂꯧꯈꯤ ꯑꯗꯨꯅ ꯋꯥ ꯉꯥꯡꯕꯁꯦ ꯌꯥꯝ ꯀꯤꯖꯔꯦ ꯍꯣꯏ ꯕꯦꯝꯃ ꯁꯤꯅꯤꯅꯦ ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯆꯠꯅꯕꯤ ꯍꯥꯏꯔꯤꯁꯦ ꯆꯪꯉꯣ ꯅꯪꯁꯨ ꯃꯤꯅ ꯎꯈ꯭ꯔꯒ ꯑꯩꯈꯣꯏꯕꯨ ꯃꯤ ꯋꯥ ꯉꯥꯡꯅꯕꯤ ꯃꯇꯝ ꯂꯩꯇꯗꯨꯅ ꯃꯤꯒꯤ ꯑꯁꯤꯠ ꯑꯀꯣꯝ ꯌꯦꯡꯗꯨꯅ ꯂꯩ ꯍꯥꯏꯗꯅꯅꯦ ꯑꯃꯨꯛ ꯄꯥꯎꯊꯣꯛꯄꯤꯅꯤ ꯍꯣꯏꯅꯦ ꯆꯪꯉꯁꯦ ꯑꯩꯁꯨ ꯊꯕꯛ ꯂꯣꯏꯁꯤꯜꯂꯨꯔꯒꯦ ꯃꯣꯏꯒꯤ ꯈꯠꯅꯕꯁꯦ ꯄꯥꯛꯅ ꯂꯣꯏꯗꯧꯁꯨ ꯃꯥꯟꯗꯦ ꯃꯣꯏ ꯊꯣꯛꯄ ꯑꯗꯨꯝ ꯇꯧꯖꯔꯅꯤ ꯑꯗꯨꯅ ꯐꯔꯅꯤ ꯆꯪꯉꯦ ꯑꯩꯁꯨ ꯅꯨꯄꯤ ꯑꯅꯤꯗꯨꯁꯨ ꯏꯃꯨꯡ ꯆꯪꯅꯈ꯭ꯔꯦ ꯁꯣꯝꯗ ꯃꯧ ꯑꯅꯤꯗꯨꯁꯨ ꯑꯉꯝꯕ ꯁꯦꯠꯇꯠꯅꯔꯤ ꯅꯪꯗ ꯁꯤꯔꯣ ꯑꯍꯜꯗ ꯈꯨꯠ ꯊꯥꯕ ꯃꯤ ꯎꯁꯤꯠꯇꯕ ꯅꯪꯒꯤ ꯍꯣꯠꯂꯒ ꯐꯒꯗꯕꯅꯤ ꯅꯪꯗꯤ ꯑꯉꯥꯡ ꯅꯪꯅꯁꯨ ꯑꯍꯜꯗ ꯂꯩꯁꯤꯜꯂꯒ ꯑꯍꯜ ꯁꯥꯗꯅ ꯑꯩꯉꯣꯟꯗ ꯎꯁꯤꯠꯇꯕ ꯌꯥꯕ꯭ꯔꯣ ꯅꯪꯒꯨꯝꯕꯤꯁꯤꯗꯤ ꯍꯥꯠꯄꯗ ꯅꯠꯇꯦ ꯃꯩꯗ ꯍꯤꯡꯅ ꯂꯪꯁꯤꯟꯗꯨꯅ ꯃꯩ ꯊꯥꯔꯒ ꯍꯥꯠꯂꯁꯨ ꯄꯦꯜꯂꯔꯣꯏ ꯑꯅꯤꯗꯨꯅ ꯃꯁꯝ ꯐꯣꯏꯅꯗꯨꯅ ꯃꯆꯤꯟꯗ ꯃꯩ ꯍꯧꯕ ꯃꯈꯩ ꯈꯠꯅꯗꯨꯅ ꯂꯩꯔꯤꯉꯩꯗꯨꯗ ꯏꯃꯨꯡꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯥꯕꯒꯤ ꯃꯈꯣꯜ ꯑꯍꯧꯕ ꯑꯃ ꯇꯥꯕꯗꯒꯤ ꯑꯅꯤꯗꯨ ꯁꯠ ꯍꯟꯗꯣꯛꯅꯗꯨꯅ ꯏꯃꯨꯡꯗ ꯈꯪꯌꯦꯡ ꯌꯦꯡꯉꯤ ꯃꯃꯤꯠ ꯃꯅꯥ ꯆꯞ ꯌꯨꯡꯗꯨꯅ ꯑꯅꯤꯗꯨ ꯑꯃꯒ ꯌꯦꯡꯅꯩ ꯈꯪꯍꯧꯗꯦ ꯏꯃꯨꯡꯗ ꯍꯣꯠꯇꯅ ꯑꯅꯤꯃꯛ ꯆꯦꯟꯁꯤꯜꯂꯤ ꯃꯈꯣꯏ ꯑꯅꯤꯅ ꯏꯃꯨꯡ ꯌꯧꯕꯒ ꯑꯣꯏꯔꯝꯂꯤꯕ ꯐꯤꯕꯝꯗꯨ ꯎꯕꯗ ꯃꯃꯤꯠ ꯂꯥꯎꯊꯣꯛꯇꯨꯅ ꯉꯥꯏꯍꯥꯛ ꯀꯩꯗꯧꯅꯤ ꯍꯥꯏꯕ ꯐꯥꯎꯕ ꯈꯪꯗ ꯂꯩ ꯅꯈꯣꯏ ꯑꯅꯤꯕꯨ ꯀꯅꯥ ꯉꯥꯏꯔꯤꯒꯦ ꯑꯩꯕꯨ ꯑꯃꯨꯛꯇ ꯍꯧꯒꯠꯂꯨ ꯂꯥꯎꯅꯦ ꯑꯩꯕꯨ ꯋꯥꯔꯦꯅꯦ ꯃꯐꯝꯁꯤꯗ ꯂꯩꯕꯗ ꯉꯁꯥꯏꯗꯒꯤ ꯀꯧꯕꯁꯨ ꯀꯅꯥꯁꯨ ꯈꯨꯝꯂꯛꯇꯦ ꯅꯣꯏꯕꯨ ꯂꯥꯎꯅꯦꯍꯦ ꯃꯅꯦꯝꯅ ꯍꯥꯏꯔꯤ ꯋꯥꯗꯨ ꯀꯩꯁꯨ ꯊꯧꯋꯥ ꯁꯥꯗꯅ ꯑꯅꯤꯗꯨ ꯆꯞ ꯂꯦꯞꯇꯨꯅ ꯂꯩ ꯃꯦꯝꯃꯗꯤ ꯑꯃꯨꯛꯁꯨ ꯃꯃꯧ ꯑꯅꯤꯗꯨꯗ ꯋꯥ ꯍꯥꯏꯔꯤ ꯅꯣꯏꯕꯨ ꯂꯥꯎꯅꯦ ꯑꯩꯕꯨ ꯑꯃꯨꯛꯇ ꯁꯧꯔꯨ ꯂꯥꯎꯅꯦ ꯋꯥꯔꯦꯅꯦ ꯏꯁꯤꯡ ꯈꯖꯤꯛꯇꯁꯨ ꯊꯛꯀꯦ ꯈꯅꯥꯎꯁꯦ ꯈꯔ ꯀꯪꯂꯦ ꯆꯥꯛꯁꯨ ꯑꯣꯟꯊꯣꯛꯅ ꯂꯥꯝꯈ꯭ꯔꯦꯗ ꯆꯥꯛꯄꯨ ꯂꯣꯏꯔꯕ꯭ꯔꯣ ꯏꯔꯨꯖꯗꯕꯁꯨ ꯌꯥꯝ ꯀꯨꯏꯔꯦ ꯉꯁꯤꯗꯤ ꯏꯁꯤꯡ ꯈꯔ ꯁꯥꯍꯜ ꯑꯗꯨꯒ ꯏꯅꯦꯝꯕꯨ ꯅꯈꯣꯏ ꯑꯅꯤꯅ ꯑꯃꯨꯛꯇ ꯏꯔꯨꯕꯤꯌꯨꯅꯦ ꯍꯟꯗꯛꯃꯨꯛꯇꯤ ꯊꯥꯕ ꯂꯩꯅ ꯑꯣꯏꯅ ꯈꯨꯝꯂꯛꯏ ꯑꯩꯗꯤ ꯉꯁꯤ ꯊꯕꯛ ꯑꯃ ꯆꯠꯇꯧ ꯂꯩ ꯑꯗꯨꯅ ꯏꯆꯦꯅ ꯑꯗꯨꯝ ꯇꯧꯕꯤꯔꯣ ꯃꯊꯪ ꯑꯩ ꯑꯃꯨꯛ ꯇꯧꯒꯦ ꯄ꯭ꯔꯦꯃꯥ ꯃꯅꯥꯎꯅꯨꯄꯤꯗ ꯄꯩꯅ ꯌꯦꯡꯉꯤ ꯀꯩꯅꯣꯗ ꯏꯅꯥꯎꯒꯤ ꯋꯥꯗꯣ ꯀꯩꯅꯣꯝ ꯏꯁꯣꯏ ꯁꯣꯏꯔꯦ ꯑꯩꯅ ꯑꯍꯜꯅꯤ ꯑꯩꯅ ꯄꯣꯊꯥꯗꯨꯅ ꯂꯩꯒꯗꯧꯅꯤ ꯅꯪꯅ ꯑꯉꯥꯡꯅꯤ ꯏꯃꯥꯒꯤ ꯁꯦꯕꯥꯁꯤ ꯅꯪꯅ ꯇꯧꯐꯝ ꯊꯣꯛꯄꯅꯤ ꯊꯕꯛ ꯆꯠꯇꯧꯕ ꯂꯩꯔꯁꯨ ꯍꯌꯦꯡ ꯑꯣꯏꯅ ꯆꯠꯂꯣ ꯉꯁꯤꯗꯤ ꯏꯃꯥꯁꯦ ꯈꯔ ꯂꯨꯖꯕꯤꯌꯨ ꯑꯩꯗꯤ ꯏꯁꯥꯁꯦ ꯀꯌꯥ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯅ ꯍꯤꯞꯂꯨꯔꯒꯦ ꯆꯥꯛꯁꯨ ꯂꯣꯏꯔꯕꯅꯤ ꯍꯣꯔꯦꯟ ꯆꯥꯅꯤꯡꯕ ꯃꯤꯅ ꯑꯗꯨꯝ ꯊꯤꯔꯒ ꯆꯥꯖꯔꯅꯤ ꯑꯩꯁꯨ ꯋꯥꯕꯅ ꯂꯣꯏꯔꯦ ꯉꯥꯛꯇ ꯇꯨꯝꯂꯨꯈꯤꯒꯦ ꯄ꯭ꯔꯦꯃꯥꯁꯨ ꯆꯪꯈ꯭ꯔꯦ ꯊꯥꯕꯂꯩ ꯃꯊꯟꯇ ꯉꯥꯏꯍꯧꯔꯦ ꯃꯥꯁꯨ ꯉꯝꯅꯕ ꯅꯥꯟꯊꯣꯛꯄ ꯌꯥꯅꯕ ꯀꯔꯤꯅꯣ ꯍꯥꯏꯔꯛꯂꯦ ꯏꯃꯥ ꯑꯩꯁꯨ ꯊꯕꯛ ꯇꯧꯔꯨꯕꯒꯤ ꯏꯁꯥꯁꯦ ꯌꯥꯝ ꯆꯣꯛꯊꯔꯦ ꯉꯥꯛꯇ ꯄꯣꯊꯥꯔꯨꯒꯦ ꯏꯃꯥꯕꯨ ꯏꯊꯟꯇꯅ ꯁꯧꯗꯨꯅ ꯍꯧꯒꯠꯄ ꯍꯥꯏꯕꯗꯣ ꯉꯝꯖꯔꯣꯏ ꯑꯗꯨꯅ ꯍꯣꯔꯦꯟ ꯅꯆꯥꯅꯨꯄꯥ ꯂꯥꯛꯂꯒ ꯍꯧꯒꯠꯍꯜꯂꯁꯤ ꯊꯕꯛꯁꯨ ꯆꯠꯇꯧꯕ ꯂꯩꯌꯦ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯆꯠꯄ ꯌꯥꯔꯅꯤ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯤꯀꯨꯞ ꯑꯃ ꯐꯥꯎꯕ ꯄꯟꯊꯗ ꯊꯣꯛꯈꯤꯔꯝꯃꯤ ꯑꯣ ꯃꯁꯤꯕꯨ ꯑꯩꯅ ꯍꯦꯛ ꯄꯣꯛꯆꯕ ꯏꯆꯥꯅ ꯂꯧꯕ ꯏꯃꯧ ꯉꯥꯛꯇꯅꯤꯀꯣ ꯑꯩꯅ ꯈꯜꯂꯨꯕꯒ ꯃꯣꯏꯅ ꯇꯧꯊꯣꯔꯛꯄꯒ ꯑꯣꯟꯊꯣꯛꯅ ꯈꯦꯠꯅꯈ꯭ꯔꯦꯗ ꯃꯅꯦꯝ ꯑꯩꯕꯨ ꯁꯦꯕꯥ ꯇꯧꯕꯒꯤ ꯃꯍꯨꯠ ꯃꯣꯏꯒꯤ ꯊꯕꯛ ꯂꯩ ꯍꯥꯏꯗꯅ ꯊꯣꯛꯈ꯭ꯔꯤꯕꯅꯤꯅꯦ ꯃꯄꯨ ꯏꯕꯨꯡꯉꯣ ꯀꯔꯤꯅꯣ ꯏꯐꯝꯗ ꯇꯝꯕꯤꯔꯤꯕ ꯎꯍꯜꯂꯤꯕ ꯃꯌꯥꯝ ꯑꯁꯤꯕꯨ ꯑꯩꯕꯨ ꯑꯁꯨꯛ ꯋꯥꯅ ꯊꯝꯕꯤꯗꯧ ꯁꯔꯨꯛꯄꯨꯗꯤ ꯈꯔ ꯊꯨꯅ ꯂꯧꯁꯤꯟꯕꯤꯔꯣ ꯅꯅꯥꯏ ꯈꯥꯡꯗꯨꯅ ꯂꯩꯕ ꯉꯝꯗ꯭ꯔꯦ ꯑꯁꯨꯛ ꯋꯥꯕ ꯑꯁꯨꯛ ꯆꯥꯛꯄꯁꯦ ꯑꯩꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯈꯥꯡꯗꯨꯅ ꯂꯩꯈꯣ ꯍꯥꯏꯕꯅꯤ ꯑꯁꯨꯝꯅ ꯂꯩꯗꯧ ꯁꯔꯨꯛꯄꯨꯗꯤ ꯁꯤꯈꯤꯕꯅ ꯍꯦꯟꯅ ꯁꯔꯨꯛ ꯆꯥꯝꯃ ꯐꯩ ꯋꯥꯅ ꯂꯦꯡꯕ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯇꯧꯗꯨꯅ ꯐꯃꯨꯡꯗ ꯀꯥꯅꯕ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯀꯥꯕ ꯉꯝꯗꯦ ꯐꯅ ꯀꯨꯏꯅ ꯍꯣꯠꯅꯔꯕ ꯃꯇꯨꯡ ꯌꯥꯝ ꯋꯥꯅ ꯐꯃꯨꯡꯗ ꯇꯞꯅ ꯍꯤꯞꯊꯩ ꯋꯥꯃꯟꯈꯤꯕꯅ ꯃꯁꯥꯗꯣ ꯊꯛ ꯅꯤꯛꯂꯦ ꯆꯥꯛ ꯂꯥꯝꯕꯒ ꯋꯥꯕꯒꯅ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯇꯨꯝꯊꯈꯤꯔꯝꯃꯤ ꯁꯣꯝꯗꯅ ꯅꯥꯎꯕꯒ ꯀꯨꯟꯖꯣꯒꯗꯣ ꯎꯃꯪꯗꯨꯗ ꯆꯥꯎꯔꯕ ꯎꯖꯥꯎ ꯀꯌꯥꯕꯨ ꯀꯛꯊꯠꯂꯤ
ꯅꯥꯎꯕ ꯉꯥꯛꯇ ꯄꯣꯊꯥꯈꯤꯁꯤ ꯋꯥꯕꯅ ꯂꯣꯏꯔꯦ ꯏꯁꯥꯁꯦ ꯆꯥꯛ ꯇꯨꯝ ꯆꯥꯊꯣꯛꯂꯒ ꯉꯥꯏꯍꯥꯛ ꯇꯨꯝꯂꯒ ꯍꯧꯒꯠꯂꯒ ꯑꯃꯨꯛ ꯃꯈꯥ ꯌꯥꯟꯁꯤ ꯑꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯉꯝꯃꯔꯣꯏ ꯍꯣꯏ ꯇꯥꯁꯣ ꯑꯩꯁꯨ ꯋꯥꯕꯅ ꯂꯣꯏꯔꯦ ꯆꯥꯛ ꯍꯥꯟꯅ ꯆꯥꯔꯁꯤ ꯑꯗꯨꯒ ꯑꯃꯨꯛ ꯌꯥꯜꯂꯁꯤ ꯉꯁꯥꯏ ꯑꯌꯨꯛ ꯑꯉꯟꯕꯗꯒꯤ ꯌꯥꯟꯕꯒ ꯑꯣꯏꯔꯦ ꯀꯩꯁꯨ ꯆꯥꯗꯕꯒ ꯏꯁꯥꯁꯦ ꯋꯥꯕꯅꯕꯨ ꯂꯣꯏꯔꯦ ꯏꯔꯨ ꯑꯃꯨꯛꯇ ꯍꯥꯟꯅ ꯂꯨꯔꯨꯈꯤꯒꯦ ꯑꯗꯨꯒ ꯆꯥꯔꯁꯤ ꯇꯥꯁꯣ ꯅꯪꯁꯨ ꯂꯨꯖꯔꯨꯔꯣ ꯅꯪ ꯂꯨꯖꯔꯤꯉꯩꯗ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯒꯦ ꯍꯣꯏ ꯇꯥꯁꯣ ꯑꯗꯨꯗꯤ ꯑꯩ ꯃꯅꯥꯛ ꯑꯅꯛꯄꯒꯤ ꯄꯨꯈ꯭ꯔꯤ ꯑꯃ ꯂꯩꯔꯤꯕꯁꯤꯗ ꯏꯔꯨꯖꯔꯨꯈꯤꯒꯦ ꯀꯨꯏꯔꯣꯏꯗ ꯐꯔꯦ ꯐꯔꯦ ꯈꯔꯗꯤ ꯌꯥꯡꯁꯤꯜꯂꯣ ꯆꯥꯛ ꯂꯥꯝꯕꯗ ꯂꯣꯏꯔꯕꯅꯤ ꯑꯩ ꯅꯥꯎꯕꯁꯨ ꯏꯔꯨꯖꯕ ꯆꯠꯈ꯭ꯔꯦ ꯀꯨꯟꯖꯣꯁꯨ ꯃꯐꯝꯗꯨꯗ ꯐꯤ ꯑꯃ ꯁꯥꯡꯅ ꯊꯥꯔꯒ ꯍꯤꯞꯇꯨꯅ ꯂꯩ ꯊꯣꯛꯅ ꯋꯥꯈ꯭ꯔꯦꯗ ꯉꯁꯤꯗꯤ ꯏꯔꯜ ꯏꯊꯨꯝ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯖꯔꯝꯕ ꯑꯣꯏꯔꯕꯗꯤ ꯑꯁꯨꯛ ꯌꯥꯝꯅ ꯋꯥꯔꯤꯕꯁꯦ ꯋꯥꯔꯝꯗꯕꯁꯨ ꯌꯥꯏ ꯏꯃꯥ ꯂꯥꯏꯔꯕꯤꯅ ꯑꯁꯨꯛ ꯌꯥꯝ ꯋꯥꯅ ꯑꯩꯈꯣꯏꯕꯨ ꯌꯣꯛꯂꯛꯂꯒ ꯏꯃꯥꯕꯨ ꯑꯃꯨꯛ ꯐꯥꯎꯕ ꯅꯨꯡꯉꯥꯏꯅ ꯂꯩꯍꯟꯕ ꯉꯝꯗꯕ ꯑꯗꯨꯃꯛ ꯂꯣꯏꯈ꯭ꯔꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯈꯜꯁꯤꯅ ꯏꯁꯥꯁꯦ ꯂꯩꯇꯥꯐꯝ ꯈꯪꯗꯦꯗ ꯇꯧꯔꯤꯁꯦ ꯏꯃꯥꯗꯨꯕꯨ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯍꯧꯕꯗꯨꯕꯨ ꯀꯝꯗꯧꯔꯖꯥꯠꯅꯣ ꯑꯩꯈꯣꯏꯅ ꯃꯅꯥꯛꯇ ꯂꯩꯗꯅ ꯏꯃꯥꯒꯤ ꯑꯄꯥꯝꯕ ꯑꯃ ꯍꯪꯕꯁꯨ ꯉꯝꯗꯦ ꯍꯣꯏꯗ ꯃꯃꯧ ꯑꯅꯤ ꯂꯩꯔꯤꯗꯨꯅ ꯁꯦꯕꯥ ꯅꯤꯡꯊꯤꯅ ꯇꯧꯔꯝꯅꯤꯗ ꯑꯩꯈꯣꯏꯕꯨ ꯄꯣꯛꯄꯤ ꯏꯃꯥꯗꯤ ꯃꯈꯣꯏꯒꯤꯁꯨ ꯄꯣꯛꯄꯤ ꯃꯃꯥꯒ ꯆꯞ ꯃꯥꯟꯅꯔꯤꯕꯅꯤ ꯄ꯭ꯔꯦꯃꯥꯁꯨ ꯏꯃꯥꯒꯤ ꯁꯦꯕꯥ ꯑꯗꯨꯝ ꯅꯤꯡꯊꯤꯅ ꯇꯧꯋꯦꯅ ꯇꯝꯂꯤꯕꯅꯤ ꯑꯗꯨꯅ ꯀꯩꯁꯨ ꯄꯦꯟꯗꯕꯗꯤ ꯂꯩꯔꯝꯂꯣꯏ ꯑꯩꯅ ꯑꯗꯨꯝꯅ ꯈꯜꯂꯤꯗ ꯏꯃꯥꯅ ꯄꯦꯟꯗꯕ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯂꯩꯔꯕꯗꯤ ꯑꯩꯈꯣꯏꯗ ꯑꯗꯨꯝ ꯍꯥꯏꯔꯛꯀꯅꯤ ꯏꯃꯥꯅ ꯄꯦꯟꯗꯕ ꯑꯃ ꯐꯥꯎꯕ ꯂꯩꯇꯕꯒꯤ ꯑꯣꯏꯔꯝꯃꯤ ꯍꯥꯏꯔꯤꯕꯁꯤꯅꯗꯤ ꯃꯥꯅ ꯑꯗꯨꯝꯅ ꯃꯊꯟꯇ ꯉꯥꯡꯗꯨꯅ ꯂꯩꯔꯤꯉꯩ ꯅꯥꯎꯕꯁꯨ ꯏꯔꯨꯖꯕ ꯂꯣꯏꯗꯨꯅ ꯆꯪꯂꯛꯏ ꯇꯥꯆꯧ ꯀꯩꯗꯧꯔꯒꯦ ꯅꯊꯟꯇ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯂꯩꯔꯝꯃꯤꯁꯤꯅ ꯃꯤ ꯅꯨꯔꯒ ꯉꯥꯎꯔꯧꯕꯩ ꯅꯤꯡꯉꯅꯤ ꯅꯪ ꯂꯣꯏꯔꯕ꯭ꯔꯣ ꯑꯩꯗꯤ ꯅꯪ ꯂꯥꯛꯄꯒ ꯑꯝꯇ ꯈꯪꯍꯧꯗ꯭ꯔꯦꯗꯅ ꯀꯥꯏꯗꯤ ꯈꯪꯗꯣꯏꯅꯣ ꯇꯥꯆꯧꯗꯤ ꯑꯉꯥꯎꯕꯗꯧꯅ ꯄꯉꯥꯡꯗ ꯉꯥꯡꯂꯒ ꯂꯩꯔꯒ ꯆꯥꯛ ꯆꯥꯅꯕ ꯇꯧꯔꯨꯁꯤ ꯑꯩ ꯆꯥꯛ ꯊꯤꯔꯛꯂꯒꯦ ꯍꯣꯏ ꯆꯥꯊꯣꯛꯂꯁꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨꯁꯨ ꯆꯥꯛ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯦ ꯉꯥꯏꯍꯥꯛ ꯄꯣꯊꯥꯁꯤ ꯍꯥꯏꯗꯨꯅ ꯆꯥꯕ ꯊꯛꯄ ꯂꯣꯏꯔꯒ ꯑꯃꯨꯛ ꯄꯣꯊꯥꯗꯨꯅ ꯂꯩ ꯉꯁꯤꯗꯤ ꯃꯌꯨꯝꯗ ꯍꯜꯂꯒꯨꯝꯁꯤ ꯍꯥꯏꯗꯨꯅ ꯌꯥꯅꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯃꯦꯝ ꯑꯗꯨ ꯃꯃꯧ ꯑꯅꯤꯗꯨꯕꯨ ꯀꯣꯏꯀꯧ ꯀꯧꯔꯤ ꯄ꯭ꯔꯦꯃꯥ ꯊꯥꯕꯂꯩꯌꯥ ꯅꯣꯏꯕꯨ ꯀꯗꯥꯏꯗ ꯂꯩꯒꯦ ꯑꯩꯕꯨ ꯑꯃꯨꯛꯇ ꯍꯧꯒꯠꯀꯦꯅꯦ ꯉꯔꯥꯡꯁꯨ ꯏꯔꯨꯖꯕꯤꯌꯨ ꯌꯥꯗ꯭ꯔꯦ ꯉꯁꯤꯗꯤ ꯏꯃꯥꯕꯨ ꯑꯃꯨꯛꯇ ꯏꯔꯨꯖꯕꯤꯌꯨꯕ ꯀꯨꯏꯅ ꯂꯨꯖꯗꯕꯒꯤ ꯏꯁꯥꯁꯦ ꯃꯅꯝ ꯏꯆꯦꯟ ꯆꯦꯜꯂꯦ ꯃꯤ ꯆꯪꯂꯛꯄꯗ ꯍꯪꯒꯣꯏꯔꯅꯤꯅꯦ ꯅꯣꯏꯕꯨ ꯇꯥꯗꯕ꯭ꯔꯣ ꯑꯩꯅ ꯀꯧꯔꯤꯁꯤꯕꯣ ꯀꯅꯥꯝ ꯇꯥꯗ ꯖꯥꯠꯂ ꯀꯅꯥꯝ ꯂꯩꯇꯕ ꯖꯥꯠꯂꯅꯦ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯀꯧꯔꯤꯕꯁꯦ ꯇꯥꯔꯗꯤ ꯃꯣꯏ ꯁꯣꯏꯗꯅ ꯈꯨꯝꯂꯛꯀꯅꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯃꯨꯛ ꯀꯧꯕ ꯍꯥꯏꯗꯨꯅꯤ ꯏꯁꯥꯁꯦ ꯈꯔ ꯀꯟꯖꯔꯝꯂꯕꯗꯤ ꯐꯒꯗꯧꯕꯅꯤ ꯃꯣꯏꯁꯨ ꯋꯥꯕꯨꯗꯤ ꯋꯥꯔꯝꯒꯅꯤ ꯏꯃꯨꯡꯒꯤ ꯊꯕꯛ ꯃꯌꯥꯝꯁꯤꯒ ꯍꯣ ꯏꯅꯦ ꯃꯦꯝꯃ ꯂꯩꯕ꯭ꯔꯣ ꯑꯩꯅꯤ ꯁꯥꯈꯤꯅꯦ ꯌꯨꯝꯁꯤꯕꯨ ꯀꯅꯥ ꯂꯩꯒꯦ ꯃꯄꯥꯟꯗ ꯃꯥꯕꯨ ꯀꯧꯔꯤꯕꯗꯨ ꯇꯥꯕꯗ ꯁꯣꯂꯤ ꯈꯨꯝꯃꯤ ꯑꯣ ꯀꯅꯥꯅꯣ ꯑꯩ ꯃꯅꯨꯡꯗ ꯂꯩꯌꯦ ꯑꯗꯨꯝ ꯆꯪꯂꯛꯑꯣ ꯇꯥꯗ ꯖꯥꯠꯂ ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯂꯩꯈ꯭ꯔꯦꯅꯦ ꯃꯣꯏ ꯇꯥꯅꯕ ꯂꯥꯎꯕꯒꯤ ꯄꯥꯡꯒꯜꯁꯨ ꯌꯥꯎꯗ꯭ꯔꯦ ꯇꯧꯔꯤꯁꯦ ꯃꯄꯥꯟꯗꯅ ꯁꯥꯈꯤꯗꯨ ꯃꯤ ꯊꯣꯛꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩ ꯃꯤ ꯀꯅꯥꯁꯨ ꯊꯣꯛꯂꯛꯇꯕꯗꯨꯗ ꯊꯣꯡꯖꯥꯎ ꯍꯥꯡꯂꯤꯕꯗꯨꯗ ꯑꯃꯨꯛꯁꯨ ꯌꯦꯡꯉꯤ ꯃꯣꯏꯒꯤꯁꯤꯕꯨ ꯀꯅꯥꯝ ꯂꯩꯇ ꯖꯥꯠꯂ ꯃꯤ ꯂꯩꯕꯗꯤ ꯃꯥꯜꯂꯤꯗ ꯊꯣꯡꯁꯨ ꯍꯥꯡꯉꯤ ꯃꯧ ꯑꯅꯤꯗꯨꯕꯨ ꯂꯩꯇ ꯖꯥꯠꯂ ꯏꯅꯦꯗꯤ ꯃꯁꯥ ꯉꯝꯗꯕꯅꯤꯅ ꯀꯩꯁꯨ ꯆꯠꯊꯣꯛꯑꯝꯃꯣꯏ ꯍꯣꯏꯗ ꯍꯦꯛꯇ ꯆꯪꯂꯒꯦ ꯁꯨꯝ ꯂꯦꯞꯇꯅ ꯂꯩꯔꯒ ꯃꯇꯝ ꯃꯥꯡꯅꯕꯅꯤ ꯉꯥꯏꯍꯥꯛ ꯆꯪꯂꯝꯂꯒ ꯁꯠ ꯍꯟꯈꯤꯅꯕ ꯑꯁꯤ ꯈꯟꯗꯨꯅ ꯁꯥꯈꯤꯁꯨ ꯏꯃꯨꯡꯗ ꯆꯪꯁꯤꯜꯂꯤ ꯑꯇꯩꯗ ꯀꯣꯏꯊꯣꯛꯇꯨꯅ ꯆꯪꯂꯨꯗ꯭ꯔꯤ ꯃꯦꯝꯃꯅ ꯂꯩꯔꯤꯕ ꯀꯥꯗꯨ ꯇꯝꯅ ꯆꯪꯂꯛꯏ ꯃꯦꯝꯃꯁꯨ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯂꯩꯕꯅꯤ ꯃꯤ ꯆꯪꯂꯛꯄꯒꯤ ꯃꯈꯣꯜ ꯇꯥꯕꯗꯨꯗ ꯃꯃꯤꯠ ꯄꯥꯡꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯏ ꯀꯅꯥꯅꯣ ꯄ꯭ꯔꯦꯃꯥ ꯊꯥꯕꯂꯩꯌꯥ ꯏꯅꯦ ꯑꯩꯅꯦ ꯁꯥꯈꯤꯅꯦ ꯃꯧ ꯑꯅꯤꯗꯨꯗꯤ ꯂꯩꯇꯕ ꯃꯥꯜꯂꯤ ꯀꯧꯕꯁꯨ ꯑꯝꯇ ꯇꯥꯗꯦ ꯏꯃꯧ ꯑꯣꯏꯔꯦ ꯂꯥꯎ ꯁꯤꯗ ꯐꯝꯃꯨ ꯂꯥꯎ ꯏꯃꯧꯕꯨ ꯀꯗꯥꯏ ꯆꯠꯂꯨꯕꯅꯣ ꯎꯗꯕꯁꯨ ꯑꯣꯟꯊꯣꯛ ꯀꯨꯏꯔꯦꯗ ꯏꯌꯥ ꯅꯨꯄꯥꯗꯤ ꯌꯥꯎꯔꯛꯇ꯭ꯔꯣ ꯅꯆꯥꯈꯩꯗꯤ ꯏꯅꯦ ꯏꯊꯟꯇ ꯂꯥꯛꯄꯅꯦ ꯃꯣꯏ ꯀꯅꯥꯝ ꯄꯨꯔꯛꯇ꯭ꯔꯦ ꯏꯅꯦ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯅ ꯇꯥꯏꯌꯦ ꯀꯌꯥꯝ ꯀꯟꯅ ꯉꯝꯗ꯭ꯔꯤꯅꯣ ꯍꯥꯏꯗꯅ ꯀꯔꯤ ꯑꯣꯏꯅ ꯅꯥꯔꯤꯅꯣ ꯍꯪꯒꯦ ꯂꯥꯛꯏꯅꯦ ꯀꯔꯤꯕꯨ ꯑꯣꯏꯅꯤꯒꯦ ꯑꯍꯜ ꯑꯣꯏꯔꯛꯄꯒꯤ ꯑꯍꯜꯒꯤ ꯂꯩꯅꯥ ꯍꯥꯏꯗꯨꯅꯤ ꯍꯧꯒꯠ ꯀꯥꯡꯈꯠꯄꯒ ꯉꯝꯕ ꯅꯠꯇꯦ ꯏꯁꯥꯁꯦ ꯅꯣꯡꯃꯒꯤ ꯁꯨꯝ ꯁꯣꯟꯊꯔꯛꯂꯦ ꯀꯨꯏꯅ ꯍꯤꯡꯅꯤ ꯍꯥꯏꯕ ꯊꯥꯖꯗ꯭ꯔꯤꯗ ꯇꯧꯔꯤꯁꯦ ꯏꯕꯦꯝꯃ ꯏꯅꯦ ꯀꯩꯒꯤꯅꯣ ꯑꯗꯨꯛ ꯌꯥꯝꯅ ꯋꯥꯈꯜ ꯁꯣꯟꯊꯔꯤꯕꯗꯨꯕꯣ ꯅꯁꯥ ꯅꯥꯕꯗꯣ ꯀꯨꯏꯅ ꯅꯥꯍꯟꯕ ꯌꯥꯕ ꯅꯠꯇꯦ ꯆꯥꯛꯀꯗꯣ ꯌꯥꯝ ꯆꯥꯔꯒ ꯂꯩꯈꯤꯗꯧꯅꯤ ꯕꯦꯝꯃ ꯆꯥꯛꯀ ꯌꯥꯝ ꯆꯥꯕ ꯉꯝꯗ꯭ꯔꯦꯗ ꯍꯧꯒꯠ ꯀꯥꯡꯈꯠꯄ ꯉꯝꯗ꯭ꯔꯁꯤꯅꯗꯤ ꯀꯌꯥꯝ ꯀꯨꯏꯅꯕꯨ ꯍꯤꯡꯕ ꯉꯝꯗꯣꯏꯅꯣ ꯅꯪꯕꯨ ꯆꯥꯛꯀ ꯆꯥꯔꯛꯂꯕ꯭ꯔꯣ ꯆꯥꯔꯛꯏꯅꯦ ꯏꯃꯥꯅ ꯉꯥ ꯃꯆꯥ ꯑꯃ ꯊꯣꯡꯉꯝꯃꯤ ꯐꯅꯗꯨꯝ ꯇꯥꯟ ꯆꯥꯔꯦ ꯍꯥꯏꯗꯅ ꯆꯥꯛ ꯄꯨꯛ ꯄꯤꯛ ꯊꯟꯅ ꯆꯥꯔꯒ ꯂꯥꯛꯂꯕꯅꯤ
ꯏꯄꯥꯝꯗ ꯂꯥꯛꯄꯁꯤꯗ ꯏꯅꯦꯁꯨ ꯎꯅꯗꯕ ꯀꯨꯏꯔꯦ ꯉꯥꯏꯍꯥꯛ ꯆꯪꯂꯝꯒꯦ ꯍꯥꯏꯗꯅ ꯆꯪꯂꯛꯄꯅꯤ ꯏꯃꯥꯅ ꯏꯅꯦꯁꯨ ꯌꯥꯝ ꯀꯟꯅ ꯅꯥꯗꯨꯅ ꯂꯩꯕ ꯀꯨꯏꯔꯦ ꯍꯥꯏꯗꯅ ꯑꯗꯣ ꯃꯧꯁꯤꯡꯕꯨ ꯀꯗꯥꯏ ꯆꯠꯈꯤꯒꯦ ꯀꯧꯕꯁꯨ ꯑꯝꯇ ꯇꯥꯗꯦ ꯊꯕꯛ ꯇꯧꯅꯔꯝꯒꯅꯤꯗ ꯑꯗꯣ ꯏꯕꯦꯝꯃ ꯆꯥꯛꯈꯨꯝꯗ ꯆꯪꯉꯣ ꯑꯗꯨꯒꯅꯦ ꯆꯥꯛ ꯏꯁꯤꯡ ꯂꯣꯏꯔꯕ꯭ꯔꯥ ꯑꯃꯨꯛꯇ ꯌꯦꯡꯉꯝꯃꯨ ꯏꯅꯦ ꯆꯥꯛ ꯈꯤꯇ ꯆꯥꯒꯦ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯑꯁꯨꯛ ꯌꯥꯝ ꯊꯦꯡꯂꯁꯤ ꯐꯥꯎꯕ ꯆꯥꯛ ꯆꯥꯗ꯭ꯔꯤꯕ꯭ꯔꯣ ꯆꯥꯗ꯭ꯔꯤꯌꯦ ꯆꯥꯛ ꯂꯩꯔꯝꯗ꯭ꯔꯕꯁꯨ ꯀꯔꯤꯅꯣ ꯆꯥꯕ ꯌꯥꯕ ꯑꯃ ꯍꯦꯛꯇ ꯄꯨꯔꯛꯑꯣ ꯌꯦꯡꯂꯒ ꯄꯨꯔꯛꯑꯣ ꯀꯩꯅꯣ ꯃꯧ ꯑꯅꯤ ꯂꯩꯔꯒ ꯍꯧꯖꯤꯛ ꯑꯁꯨꯛ ꯊꯦꯡꯂꯕ ꯐꯥꯎꯕ ꯃꯅꯤꯝꯁꯦ ꯁꯦꯕꯥ ꯇꯧꯅꯤ ꯆꯥꯛ ꯄꯤꯖꯅꯤ ꯍꯥꯏꯗꯗꯅ ꯀꯗꯥꯏꯗꯅꯣ ꯃꯣꯏꯅ ꯂꯩꯔꯤꯁꯤꯕꯣ ꯉꯁꯤꯗꯤ ꯃꯣꯏ ꯂꯥꯛꯈꯤꯁꯅꯨ ꯏꯆꯤꯜ ꯇꯤꯅ ꯑꯝꯇ ꯉꯥꯡꯂꯝꯒꯦ ꯃꯤꯅ ꯉꯥꯡꯅꯕ ꯍꯥꯏꯅꯕ ꯃꯌꯥꯝꯗꯣ ꯑꯩꯅꯗꯤ ꯊꯥꯖꯔꯨꯗꯕꯅꯤ ꯑꯗꯨꯒ ꯑꯁꯦꯡꯕ ꯑꯣꯏꯔꯝꯂꯕ ꯀꯨꯟꯖꯣꯒ ꯅꯥꯎꯕꯒꯗꯨꯕꯨ ꯀꯩꯗꯧꯔꯒ ꯂꯩꯒꯦ ꯃꯃꯥꯁꯤꯅ ꯑꯁꯨꯛ ꯌꯥꯝꯅ ꯋꯥꯅ ꯂꯩꯔꯒ ꯃꯣꯏꯅ ꯀꯔꯤꯁꯨ ꯌꯦꯡꯁꯤꯟꯕꯤꯗ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤꯕꯅꯤꯅꯦ ꯁꯈꯤ ꯅꯪꯕꯨ ꯁꯥꯎꯈꯤꯅꯨꯅꯦ ꯅꯧꯄꯥꯅꯤꯗ ꯑꯗꯣꯝꯅ ꯍꯥꯏꯅꯨ ꯃꯣꯏꯗꯤ ꯃꯁꯤꯒꯤ ꯃꯔꯝꯗ ꯀꯩꯁꯨ ꯈꯪꯗꯕꯅꯤ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯗꯒꯤ ꯊꯕꯛ ꯆꯠꯈ꯭ꯔꯒ ꯊꯦꯡꯅ ꯍꯜꯂꯛꯄꯅꯤꯅ ꯏꯃꯨꯡꯁꯤꯗ ꯀꯔꯤ ꯊꯣꯛꯂꯤ ꯀꯩꯗꯧꯔꯤ ꯍꯥꯏꯕ ꯑꯃꯠꯇ ꯈꯪꯗꯕꯅꯤ ꯏꯆꯥ ꯑꯅꯤꯗꯣ ꯊꯕꯛ ꯁꯨꯅꯕ ꯁꯦꯜ ꯇꯥꯟꯅꯕ ꯍꯣꯠꯅꯕꯗ ꯌꯥꯝꯅ ꯋꯥꯖꯔꯕꯅꯤ ꯃꯧꯗꯁꯨ ꯆꯩꯔꯨꯅꯨ ꯃꯣꯏꯅ ꯑꯣꯏꯅ ꯑꯣꯟꯈꯠꯇꯨꯅ ꯅꯪꯉꯣꯟꯗ ꯆꯩꯕꯤ ꯃꯣꯏꯒ ꯃꯥꯟꯅꯕ ꯍꯧꯅꯗꯦ ꯑꯗꯨꯒꯤ ꯁꯔꯨꯛ ꯏꯆꯦꯅ ꯍꯥꯏꯗꯣ ꯑꯃꯨꯛꯇ ꯌꯦꯡꯉꯨꯁꯨ ꯁꯈꯤ ꯌꯥꯝꯅꯗꯤ ꯁꯥꯎꯅꯤꯡꯂꯕꯅꯤ ꯑꯗꯨꯕꯨ ꯃꯦꯝꯃꯅ ꯊꯦꯝꯕꯗꯒꯤ ꯈꯔꯗꯤ ꯐꯔꯝꯃꯤ ꯆꯥꯛꯈꯨꯝ ꯇꯝꯅ ꯆꯪꯂꯛꯇꯨꯅ ꯆꯥꯕ ꯌꯥꯕ ꯀꯔꯤ ꯀꯔꯤ ꯂꯩꯒꯦ ꯍꯥꯏꯅ ꯌꯦꯡꯕꯗꯗꯤ ꯑꯣꯏꯔꯝꯂꯤꯕ ꯐꯤꯕꯝꯗꯨ ꯎꯕꯗ ꯃꯃꯤꯠ ꯂꯥꯎꯊꯣꯛꯏ ꯄ꯭ꯔꯦꯃꯥꯗꯨ ꯃꯤ ꯎꯈꯤꯅꯤ ꯃꯇꯥꯒꯨꯝ ꯍꯨꯔꯥꯟ ꯆꯥꯛꯆꯥ ꯆꯥꯗꯨꯅ ꯂꯩꯔꯝꯕꯗꯨꯗ ꯍꯥꯟꯅꯗꯒꯤ ꯈꯔ ꯁꯥꯎꯅꯤꯡꯕꯒ ꯃꯉꯣꯟꯗꯗꯤ ꯑꯆꯥꯛꯄ ꯃꯩꯗ ꯘꯤ ꯍꯩꯕꯒ ꯆꯞ ꯃꯥꯟꯅꯔꯦ ꯁꯈꯤ ꯆꯪꯂꯛꯂꯤꯕꯗꯨ ꯄ꯭ꯔꯦꯃꯥꯗꯤ ꯀꯩꯁꯨ ꯎꯔꯝꯗꯦ ꯉꯥ ꯑꯇꯥꯎꯕꯗꯨ ꯁꯦꯠ ꯁꯦꯠꯇꯨꯅ ꯆꯥꯏ ꯆꯥꯛꯈꯨꯝꯗꯨꯁꯨ ꯆꯥꯎꯅ ꯆꯥꯎꯅ ꯒꯤꯠ ꯒꯤꯠ ꯅꯝꯁꯤꯜꯂꯤ ꯍꯥꯎꯔꯦ ꯁꯤ ꯃꯉꯥꯏꯗꯅ ꯃꯣꯏ ꯆꯥꯕ ꯆꯥꯗꯕ ꯑꯩ ꯄꯨꯛ ꯊꯜꯂꯒ ꯂꯣꯏꯔꯦ ꯀꯅꯥꯅꯣ ꯑꯃꯁꯨ ꯃꯄꯥꯟꯗ ꯀꯧꯈꯤꯒꯨꯝ ꯇꯧꯈꯤꯕꯅꯤ ꯆꯠꯈ꯭ꯔꯖꯥꯠꯂ ꯃꯤꯅ ꯆꯥꯔꯤ ꯊꯛꯂꯤꯉꯩꯗ ꯃꯊꯧ ꯂꯩꯇꯒꯨꯝ ꯂꯥꯛꯂꯤꯕꯁꯤꯕꯨ ꯀꯔꯝꯕ ꯃꯤꯅꯣ ꯍꯥꯏꯕꯅꯤꯗ ꯃꯁꯤꯒꯤ ꯍꯅꯨꯕꯤꯁꯤꯁꯨ ꯑꯗꯨꯝ ꯂꯩ ꯈꯔ ꯊꯨꯅ ꯁꯤꯈ꯭ꯔꯕꯗꯤ ꯋꯥꯏ ꯑꯃ ꯁꯪꯗꯧꯅꯤ ꯃꯥ ꯑꯃ ꯂꯩꯁꯤꯟꯗꯅ ꯏꯅꯤꯡꯇꯝꯅ ꯆꯥꯕ ꯐꯪꯗ꯭ꯔꯦ ꯊꯕꯛ ꯃꯈꯩꯁꯨ ꯑꯩꯅ ꯂꯣꯏꯅ ꯇꯧꯕ ꯃꯥꯏ ꯁꯦꯕꯥꯃꯨꯛ ꯇꯧꯕ ꯀꯥꯏꯅ ꯉꯝꯖꯗ꯭ꯔꯦ ꯑꯩꯕꯨ ꯃꯤꯅꯥꯏꯗꯧꯅ ꯌꯨꯝꯁꯤꯗ ꯂꯥꯛꯂꯤꯕꯁꯦ ꯃꯥꯒꯤ ꯁꯦꯕꯥ ꯇꯧꯕ ꯂꯥꯛꯄꯁꯤ ꯃꯉꯥꯏꯔꯦꯕ ꯏꯄꯥꯝꯗ ꯂꯩꯔꯤꯉꯩꯗꯗꯤ ꯁꯨꯃꯥꯏꯅ ꯇꯧꯖꯔꯛꯇꯦ ꯆꯥꯅꯤꯡꯕꯗ ꯆꯥ ꯁꯦꯠꯅꯤꯡꯕꯗ ꯁꯦꯠ ꯇꯧꯗꯅ ꯅꯨꯡꯉꯥꯏꯅ ꯏꯅꯤꯡ ꯏꯈꯥ ꯇꯝꯅ ꯂꯩꯖꯔꯛꯄꯅꯤ ꯁꯤꯒꯤ ꯌꯨꯝꯁꯤꯗ ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯂꯣꯏꯔꯦ ꯄꯨꯔꯥ ꯏꯔꯣꯏ ꯊꯔꯣꯕꯤꯁꯤ ꯃꯉꯥꯏꯔꯦꯕ ꯃꯤꯒꯤꯅ ꯀꯤꯅ ꯅꯥꯟꯅ ꯂꯩ ꯑꯩꯅ ꯍꯅꯨꯕꯤ ꯁꯥꯗꯅ ꯌꯨꯝꯁꯤꯗ ꯁꯨꯔꯨ ꯁꯨꯔꯨ ꯅꯩꯁꯤꯜꯂꯒ ꯃꯤꯅꯥꯏꯗꯧꯅ ꯂꯩꯔꯦ ꯑꯩ ꯑꯣꯏꯕꯒꯤ ꯀꯩꯁꯨ ꯍꯥꯏꯗ ꯂꯩꯕ ꯉꯝꯕꯅꯤ ꯑꯇꯩ ꯅꯨꯄꯤ ꯑꯣꯏꯔꯝꯂꯕꯗꯤ ꯅꯍꯥꯟꯅ ꯁꯥ ꯂꯥꯟ ꯁꯥꯗꯅ ꯏꯃꯨꯡ ꯀꯥꯏꯔꯗꯧꯅꯤ ꯃꯁꯤꯒꯤ ꯑꯉꯥꯡ ꯑꯍꯜ ꯁꯥꯕꯤꯁꯦ ꯑꯁꯤꯗꯅ ꯌꯨꯝꯗ ꯂꯩꯇ꯭ꯔꯕꯗꯤ ꯑꯁꯤꯗꯒ ꯌꯨꯝꯗ ꯍꯦꯛ ꯂꯩꯇ꯭ꯔꯕ ꯅꯨꯡꯉꯥꯏꯅ ꯏꯅꯤꯡꯇꯝꯅ ꯂꯩꯔꯗꯧꯅꯤ ꯃꯥ ꯍꯦꯛ ꯂꯩꯔꯤꯈꯩ ꯑꯩꯅꯦꯏꯅꯤꯡꯇꯝꯕ ꯐꯪꯂꯣꯏꯗꯧꯅꯤ ꯅꯪ ꯆꯥꯅꯕ ꯍꯣꯠꯅꯔꯤꯉꯩ ꯃꯤ ꯆꯪꯂꯛꯑꯦ ꯍꯥꯏꯁꯤ ꯎꯗ꯭ꯔꯦꯅꯦ ꯅꯪꯅ ꯅꯕꯨꯛ ꯄꯦꯟꯈꯩ ꯍꯨꯔꯥꯟꯗꯅ ꯁꯤꯗ ꯑꯍꯥꯎ ꯑꯍꯥꯎꯕ ꯉꯥꯛꯇ ꯆꯥꯔꯤꯕꯅꯤꯅꯦ ꯁꯣꯝꯗꯅ ꯏꯅꯦꯁꯤꯅ ꯆꯥꯗꯤ ꯆꯥꯅꯤꯡ ꯍꯧꯒꯠꯄꯁꯨ ꯉꯝꯗ ꯀꯌా ꯋꯥꯅ ꯂꯩꯔꯤꯕ ꯐꯩ ꯅꯣꯏ ꯉꯁꯤꯗꯤ ꯑꯩꯅ ꯀꯩꯗꯧꯒꯦꯗꯣ ꯌꯦꯡꯉꯨꯀꯣ ꯃꯧ ꯑꯇꯣꯝꯕꯤꯗꯤ ꯀꯗꯥꯏ ꯆꯠꯈ꯭ꯔꯦ ꯍꯩ ꯃꯧꯇꯣꯝꯕꯤ ꯅꯪ ꯀꯥꯏꯗ ꯂꯩ ꯁꯤꯗ ꯂꯥꯛ ꯅꯣꯏꯅ ꯉꯔꯥꯡ ꯅꯍꯥꯟꯗ ꯂꯥꯛꯇꯒ ꯀꯨꯁꯤ ꯔꯥꯁꯤ ꯍꯦꯛꯇ ꯇꯧꯕ ꯌꯥꯕ꯭ꯔꯣ ꯏꯅꯦꯁꯤꯅ ꯃꯤꯃꯥꯡꯗ ꯐꯖꯗꯦ ꯍꯥꯏꯗꯅ ꯅꯣꯏꯕꯨ ꯉꯥꯡꯂꯤꯕꯁꯦ ꯑꯄꯪꯕꯤ ꯅꯣꯏꯗꯤ ꯀꯩꯁꯨ ꯈꯪꯗꯦꯅꯦ ꯅꯨꯄꯥ ꯑꯅꯤꯗꯨꯗꯤ ꯀꯗꯥꯏ ꯆꯠꯈꯤ ꯃꯣꯏꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ ꯅꯨꯄꯥ ꯃꯣꯏꯅ ꯐꯖꯅ ꯆꯦꯛꯁꯤꯟꯅ ꯌꯦꯡꯁꯤꯜꯂꯒꯕꯨ ꯀꯩꯗꯧꯕꯩ ꯁꯨꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯃꯤꯒꯤ ꯃꯆꯥꯗ ꯇꯥꯏꯅꯔꯨꯕ ꯌꯥꯕ ꯅꯠꯇꯦ ꯏꯃꯨꯡꯁꯤꯒꯤ ꯃꯤꯅ ꯐꯠꯇꯕꯗꯒꯤ ꯃꯤꯒꯤ ꯃꯆꯥꯅ ꯀꯨꯁꯤ ꯇꯧꯔꯛꯄꯅꯤ ꯑꯩ ꯂꯥꯛꯂꯁꯤ ꯐꯥꯎꯕ ꯅꯅꯥꯗ ꯍꯥꯞꯇꯈꯩ ꯆꯥꯕꯅ ꯂꯨꯏ ꯍꯥꯏꯗꯅ ꯅꯝꯁꯤꯜꯂꯤꯕ ꯃꯌꯥꯝꯗꯣ ꯊꯨꯟꯗꯅꯕꯨ ꯁꯤꯗꯦꯅꯦ ꯃꯤ ꯑꯃ ꯂꯥꯛꯂꯕꯗꯤ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯍꯥꯏꯗꯅ ꯌꯦꯡꯐꯝ ꯊꯣꯛꯂꯤꯕꯅꯤ ꯑꯗꯨꯗꯤ ꯇꯧꯗꯦꯕ ꯃꯧ ꯑꯅꯤ ꯂꯩꯕꯕꯨ ꯀꯅꯥꯁꯨ ꯂꯩꯇꯕꯒꯨꯝ ꯏꯅꯦꯁꯤꯅ ꯑꯁꯨꯛ ꯊꯦꯡꯅ ꯐꯥꯎꯕ ꯆꯔꯥꯝ ꯆꯗꯠꯅꯕ ꯃꯈꯩ ꯐꯃꯨꯡꯁꯤда ꯊꯔꯣ ꯊꯔꯣ ꯑꯣꯜꯂꯒ ꯊꯝꯂꯤꯕꯁꯦ ꯅꯣꯏꯁꯨ ꯅꯣꯡꯃꯗꯤ ꯑꯍꯜ ꯍꯥꯏꯗꯣ ꯑꯣꯏꯔꯛꯈꯤꯅꯤꯗꯅ ꯃꯇꯝꯗꯨꯗ ꯅꯣꯏꯁꯨ ꯅꯆꯥꯅꯃꯛ ꯑꯣꯠꯄ ꯑꯣꯏꯌꯨ ꯄ꯭ꯔꯦꯃꯥꯁꯨ ꯆꯥꯅꯕ ꯍꯣꯠꯅꯔꯤꯉꯩꯗ ꯁꯈꯤ ꯆꯪꯂꯛꯄꯗꯨ ꯎꯍꯧꯗꯕꯅꯤ ꯃꯁꯥꯒꯤ ꯃꯔꯥꯜ ꯀꯨꯞꯁꯤꯟꯅꯕ ꯍꯥꯏꯗꯨꯅ ꯏꯁꯧ ꯑꯣꯏꯅ ꯂꯥꯡꯁꯤꯜꯂꯛꯏ ꯀꯩꯅꯣ ꯅꯪꯕꯨ ꯀꯅꯥꯅꯣ ꯃꯤꯒꯤ ꯏꯃꯨꯡꯁꯤꯗ ꯍꯦꯛꯇ ꯆꯪꯂꯛꯂꯒ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯋꯥ ꯃꯌꯥꯝ ꯑꯃ ꯉꯥꯡꯂꯤꯕꯁꯤꯕꯣ ꯅꯪꯕꯨ ꯉꯥꯎꯕ꯭ꯔꯣ ꯃꯤꯒꯤ ꯏꯃꯨꯡꯗ ꯈꯨꯠ ꯂꯥꯡꯁꯤꯜꯂꯛꯂꯤꯕ ꯅꯪ ꯏꯀꯥꯏꯕ ꯁꯣꯛꯄ ꯅꯪꯒꯦ ꯍꯥꯏꯕ꯭ꯔꯣ ꯃꯤꯒꯤ ꯏꯃꯨꯡꯒꯤ ꯋꯥꯗ ꯅꯪꯅ ꯌꯥꯎꯁꯤꯟꯕꯒꯤ ꯀꯔꯤ ꯅꯇꯤꯛ ꯂꯩꯒꯦ ꯑꯩꯁꯤ ꯀꯅꯥꯅꯣ ꯅꯪ ꯈꯪꯕ꯭ꯔꯣ ꯑꯩꯅ ꯍꯧꯖꯤꯛ ꯍꯨꯔꯥꯟꯕ ꯆꯪꯂꯦ ꯍꯥꯏꯗꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔꯕꯗꯤ ꯅꯪ ꯍꯨꯔꯥꯟꯕꯤ ꯍꯥꯏꯗꯣ ꯑꯗꯨꯝ ꯑꯣꯜꯂꯦ ꯂꯩꯀꯥꯏ ꯃꯤꯅꯁꯨ ꯅꯪꯕꯨ ꯈꯣꯡꯒꯣꯏꯅꯗꯨꯅ ꯏꯀꯥꯏꯕ ꯑꯗꯨꯝ ꯄꯤꯔꯅꯤ ꯑꯗꯨ ꯑꯣꯏꯔꯗꯤ ꯅꯪ ꯌꯨꯝꯁꯤꯗ ꯑꯃꯨꯛ ꯆꯪꯂꯛꯄꯕꯨ ꯉꯝꯒꯗ꯭ꯔꯣ ꯂꯩꯀꯥꯏꯁꯤꯒꯤ ꯃꯤꯅ ꯅꯈꯣꯏꯁꯦ ꯀꯔꯝꯕ ꯃꯤꯅꯣ ꯍꯥꯏꯗꯣ ꯂꯣꯏꯅ ꯈꯪꯂꯕꯅꯤ
ꯑꯗꯨꯅ ꯑꯩꯅ ꯀꯩꯁꯨ ꯀꯤꯕ ꯂꯩꯇꯦ ꯅꯣꯏꯅ ꯍꯥꯏꯅꯤꯡꯕ ꯋꯥ ꯍꯥꯏꯌꯨ ꯑꯩꯅ ꯅꯋꯥꯁꯨ ꯂꯧꯗꯦ ꯅꯨꯄꯥ ꯑꯅꯤꯗꯣ ꯍꯜꯂꯛꯄ ꯉꯥꯏꯈꯤꯅꯤ ꯑꯗꯨꯒ ꯆꯞ ꯆꯥꯕꯤ ꯋꯥ ꯑꯃ ꯉꯥꯡꯅꯒꯅꯤ ꯉꯁꯤꯗꯤ ꯃꯄꯨꯔꯣꯏꯕ ꯍꯜꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯕꯗꯤ ꯑꯔꯣꯟꯕ ꯃꯌꯥꯝꯁꯤ ꯂꯣꯏꯅ ꯈꯪꯂꯛꯄ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯁꯥꯈꯤꯗ ꯈꯠꯅꯕ ꯍꯧꯔꯛꯏ ꯑꯍꯥꯌꯣ ꯉꯝꯅꯤ ꯍꯥꯏꯔꯗꯤ ꯉꯥꯏꯌꯨ ꯌꯨꯝꯁꯤꯒꯤ ꯃꯤꯁꯨ ꯅꯠꯇꯕ ꯅꯪꯅ ꯀꯗꯥꯏꯗ ꯂꯩꯔꯒ ꯉꯥꯏꯗꯧꯔꯤꯕ ꯑꯩꯅ ꯍꯧꯖꯤꯛ ꯅꯪ ꯇꯥꯟꯕꯗ ꯂꯩꯕ ꯉꯝꯗꯧꯔꯤꯕ꯭ꯔꯣ ꯌꯨꯝꯁꯦ ꯑꯩꯅ ꯄꯤꯛꯂꯤꯉꯩꯗꯒꯤ ꯌꯨꯝꯗꯧꯅ ꯆꯦꯟ ꯆꯣꯡꯗꯨꯅ ꯁꯥꯟꯅꯔꯛꯂꯤꯕ ꯃꯐꯝꯅꯤ ꯅꯇꯤꯛ ꯂꯩꯔꯗꯤ ꯑꯩꯕꯨ ꯇꯥꯟꯕꯅꯦ ꯑꯉꯥꯡ ꯅꯪꯒꯨꯝꯕꯤꯅꯁꯨ ꯑꯩꯕꯨ ꯇꯥꯟꯅꯤꯁꯨ ꯍꯥꯏꯖꯕ ꯁꯥꯏ ꯃꯇꯥꯡꯗꯨꯗ ꯊꯥꯕꯂꯩꯗꯨ ꯍꯛꯀꯥꯝ ꯋꯥ ꯋꯥ ꯆꯪꯕ ꯃꯈꯩ ꯃꯁꯝ ꯃꯅꯥ ꯏꯐꯥ ꯐꯥꯕ ꯃꯈꯩ ꯆꯥꯛꯈꯨꯝꯗꯨꯗ ꯆꯪꯂꯛꯇꯨꯅ ꯃꯔꯝ ꯈꯪꯗ ꯉꯥꯡꯕ ꯍꯧꯔꯛꯂꯦ ꯀꯩꯅꯣ ꯉꯁꯥꯏꯗꯒꯤ ꯉꯥꯡꯅꯔꯤꯕ ꯃꯌꯥꯝꯗꯨꯕꯣ ꯑꯩ ꯇꯨꯝꯕ ꯌꯥꯗ꯭ꯔꯦ ꯁꯤꯅ ꯀꯅꯥꯅꯣ ꯃꯁꯛꯁꯨ ꯈꯪꯗꯦ ꯀꯅꯥꯅꯣ ꯅꯪꯕꯣ ꯁꯤꯗ ꯀꯩꯗꯧꯕ ꯂꯩꯔꯝꯕꯅꯣ ꯅꯪ ꯑꯣꯏꯔꯝꯅꯤ ꯉꯁꯥꯏꯗꯒꯤ ꯉꯥꯡꯂꯤ ꯃꯌꯥꯝꯁꯦ ꯅꯈꯣꯜꯅꯦꯅ ꯇꯧꯔꯤꯗꯨꯅ ꯄꯨꯔꯥ ꯀ꯭ꯋꯥꯛ ꯃꯔꯥꯏ ꯑꯃ ꯍꯦꯜꯂꯤ ꯊꯣꯛꯅꯁꯨ ꯅꯨꯡꯁꯤꯈꯤꯗ꯭ꯔꯦ ꯂꯥꯏꯃ ꯅꯌꯨꯝꯗ ꯂꯩꯕ ꯌꯥꯗ꯭ꯔꯣ ꯅꯨꯡꯊꯤꯜ ꯃꯇꯝꯁꯤꯗ ꯃꯤ ꯇꯨꯝꯅ ꯍꯤꯞꯅꯔꯝꯅꯤꯁꯦ ꯅꯪꯕꯨ ꯅꯀꯣꯛꯇꯨꯗ ꯀꯩꯁꯨ ꯈꯟꯕ ꯉꯝꯗꯕ꯭ꯔꯣ ꯐꯅꯁꯨ ꯑꯍꯜ ꯑꯣꯏꯅ ꯎꯔꯦ ꯌꯥꯝ ꯂꯦꯝꯖꯗꯕ ꯃꯑꯣꯡ ꯇꯧꯔꯤꯗꯨꯕꯨ ꯅꯃꯥꯏꯗꯣ ꯏꯀꯥꯏꯗ꯭ꯔꯣ ꯃꯤꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯒ ꯈꯠꯅꯕ ꯍꯦꯛꯇ ꯍꯧꯖꯤꯜꯂꯤꯕꯁꯤꯕꯨ ꯅꯪꯕꯨ ꯑꯉꯥꯎꯕꯤꯔꯣ ꯅꯠꯇ꯭ꯔꯒ ꯅꯀꯣꯛ ꯈꯔ ꯆꯥꯛꯄ ꯃꯤꯔꯣ ꯑꯉꯥꯡ ꯅꯪ ꯇꯨꯃꯤ ꯂꯩꯌꯨ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕꯤ ꯅꯣꯏꯒꯨꯝꯕꯤ ꯅꯠꯇꯦ ꯑꯩꯁꯦ ꯑꯍꯜ ꯑꯃꯗ ꯀꯔꯤ ꯀꯔꯝꯕ ꯋꯥ ꯍꯥꯏꯅꯤ ꯍꯥꯏꯕ ꯐꯥꯎꯕ ꯈꯪꯗꯕ ꯅꯣꯏꯅ ꯑꯩꯉꯣꯟꯗ ꯑꯗꯨꯒꯨꯝꯕ ꯋꯥꯗꯣ ꯍꯦꯛꯇ ꯍꯥꯏꯕ ꯌꯥꯕ꯭ꯔꯣ ꯅꯅꯦꯝꯁꯤꯗ ꯆꯔꯥꯝ ꯆꯗꯠꯅꯕ ꯃꯈꯩ ꯂꯩꯔꯒ ꯅꯣꯏ ꯑꯅꯤꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯒ ꯆꯥꯕꯒ ꯇꯧꯗꯅ ꯂꯩꯔꯤꯕꯅꯤꯅꯦ ꯍꯥ ꯍꯦꯔꯥ ꯀꯔꯤ ꯋꯥꯇꯥꯅꯣ ꯅꯪꯕꯨ ꯀꯅꯥꯅꯣ ꯃꯤꯒꯤ ꯏꯃꯨꯡꯁꯤꯗ ꯆꯪꯂꯛꯂꯒ ꯍꯦꯛꯇ ꯑꯣꯛ ꯑꯄꯥ ꯁꯥꯕꯤꯔꯤꯁꯤꯕꯨ ꯅꯪꯕꯨ ꯉꯥꯎꯕ꯭ꯔꯣ ꯑꯩꯅ ꯐꯖꯅ ꯍꯥꯏꯔꯤꯀꯥꯟ ꯅꯌꯨꯝꯗ ꯍꯟꯈꯤꯕꯅꯅꯦ ꯍꯦꯟꯅ ꯐꯅꯤ ꯑꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯅꯁꯝ ꯈꯔ ꯍꯧꯔꯤꯕꯗꯣ ꯂꯣꯏꯅ ꯐꯣꯏꯕꯗ ꯅꯔꯨ ꯀꯣꯛꯂꯒꯅꯦ ꯉꯁꯤ ꯅꯌꯨꯝꯗ ꯍꯟꯕ ꯁꯣꯏꯔꯣꯏ ꯅꯣꯏꯅꯕꯨ ꯉꯝꯅꯤ ꯍꯥꯏꯔꯗꯤ ꯐꯣꯏꯌꯨ ꯅꯈꯨꯠꯇꯣ ꯅꯤꯛꯇꯅ ꯀꯩꯁꯨ ꯄꯥꯏꯕ ꯉꯝꯅꯣ ꯍꯥꯏꯗꯅ ꯁꯥꯞ ꯍꯦꯛꯇ ꯁꯣꯜꯂꯝꯗꯧꯔꯤꯕꯅꯤ ꯑꯩꯗꯤ ꯍꯦꯔꯥ ꯁꯥꯞ ꯀꯥꯏꯅ ꯍꯧꯖꯤꯛ ꯃꯇꯝꯗꯕꯨ ꯀꯗꯥꯏꯗꯒꯤ ꯁꯥꯞꯅꯣ ꯅꯪꯅ ꯁꯥꯞ ꯁꯣꯜꯂꯒ ꯀꯩꯕꯨ ꯀꯥꯟꯅꯗꯣꯏꯅꯣ ꯁꯥꯞ ꯁꯣꯟꯕ ꯀꯥꯏꯗꯨꯗꯤ ꯊꯥꯏꯅꯒꯤ ꯋꯥꯅꯤ ꯍꯧꯖꯤꯛ ꯃꯇꯝꯁꯤꯗꯤ ꯑꯉꯝꯕ ꯁꯦꯠꯇꯅ ꯆꯥꯅꯕ ꯃꯇꯝꯅꯤ ꯅꯪꯁꯨ ꯁꯤꯗ ꯁꯨꯝ ꯂꯩꯔꯗꯤ ꯑꯩꯅ ꯁꯦꯠꯂꯒ ꯆꯥꯕ ꯍꯧꯔꯅꯤ ꯅꯁꯛꯇꯨ ꯌꯦꯡꯅꯤꯡꯗꯦ ꯑꯗꯨꯅ ꯑꯇꯣꯞꯄꯗ ꯆꯠꯅꯕ ꯇꯧ ꯆꯠꯂꯣꯏ ꯑꯩ ꯉꯁꯤꯗꯤ ꯋꯥ ꯆꯞ ꯆꯥꯕꯤ ꯑꯃ ꯉꯥꯡꯅꯔꯒ ꯍꯟꯈꯤꯅꯤ ꯅꯨꯃꯤꯠ ꯇꯥꯒꯦꯔꯥ ꯑꯍꯤꯡ ꯑꯣꯏꯒꯦꯔꯥ ꯋꯥ ꯂꯩꯈꯥꯏ ꯇꯥꯗ꯭ꯔꯤ ꯐꯥꯎꯕ ꯈꯣꯡꯐꯝ ꯂꯦꯡꯂꯔꯣꯏ ꯑꯣ ꯌꯥꯝ ꯍꯧꯔꯕ ꯅꯠꯇ꯭ꯔꯣ ꯐꯩ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯅꯪ ꯑꯩꯒꯤ ꯏꯒꯨꯟ ꯈꯪꯍꯟꯕ ꯇꯥꯔꯦꯗꯅ ꯏꯆꯦ ꯅꯪꯗꯤ ꯌꯥꯎꯔꯣꯏꯗ꯭ꯔꯣ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯅ ꯉꯁꯥꯏꯗꯒꯤ ꯉꯥꯡꯂꯤꯕ ꯃꯌꯥꯝꯁꯦ ꯁꯨꯝ ꯇꯥꯗꯨꯅ ꯂꯩꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯑꯩꯗꯤ ꯈꯥꯡꯗꯨꯅ ꯂꯩꯕꯒꯤ ꯄꯥꯡꯒꯜ ꯌꯥꯎꯗ꯭ꯔꯦ ꯑꯗꯨꯅ ꯑꯩꯗꯤ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯄꯥꯔꯥ ꯑꯃ ꯇꯝꯕꯤꯗꯕ ꯌꯥꯗꯦ ꯄ꯭ꯔꯦꯃꯥꯁꯨ ꯃꯈꯨꯠ ꯍꯥꯝꯂꯒ ꯍꯧꯒꯠꯇꯨꯅ ꯊꯥꯕꯂꯩꯒꯤ ꯅꯥꯛꯇ ꯆꯪꯁꯤꯜꯂꯤ ꯃꯣꯏ ꯑꯅꯤ ꯆꯪꯗꯅ ꯁꯥꯈꯤꯕꯨ ꯐꯨꯕꯤꯔꯝꯃꯤ ꯁꯥꯈꯤꯗꯤ ꯃꯊꯟꯇ ꯑꯣꯏꯕꯅꯤꯅ ꯐꯅ ꯀꯟꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯈꯨꯠꯇꯒꯤ ꯅꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯔꯕꯁꯨ ꯎꯄꯥꯏꯗꯤ ꯂꯩꯔꯝꯗꯦ ꯁꯥꯈꯤꯕꯨ ꯇꯞ ꯇꯥꯕ ꯃꯈꯩ ꯐꯨꯕꯤꯔꯒ ꯀꯣꯟꯊꯣꯡ ꯇꯝꯅ ꯏꯟꯗꯨꯅ ꯄꯨꯔꯛꯂꯒ ꯃꯉꯛꯁꯝ ꯄꯥꯏꯗꯨꯅ ꯂꯥꯛꯇꯨꯅ ꯏꯟꯗꯨꯅ ꯇꯥꯟꯊꯣꯛꯂꯝꯃꯤ ꯆꯠꯂꯣ ꯅꯪꯗ ꯆꯠꯈ꯭ꯔꯣ ꯁꯤꯒꯤ ꯁꯤꯖꯈ꯭ꯔꯣ ꯅꯁꯛꯇꯣ ꯑꯃꯨꯛ ꯍꯟꯅ ꯎꯠꯂꯛꯀꯅꯨ ꯉꯁꯥꯏꯒꯤ ꯁꯤ ꯊꯣꯛꯇꯅꯕ ꯍꯥꯏꯕꯗꯤ ꯌꯥꯗ꯭ꯔꯕꯅꯤꯅ ꯐꯔꯤꯅꯤꯅꯦ ꯍꯧꯖꯤꯛꯀꯤ ꯀꯔꯤ ꯁꯥꯔꯦ ꯅꯨꯡꯉꯥꯏꯔꯝꯃꯅꯤ ꯁꯥꯈꯤ ꯃꯄꯤ ꯇꯥꯅ ꯌꯥꯝ ꯅꯤꯡꯉꯝꯗꯅ ꯅꯣꯏꯅ ꯉꯁꯤ ꯏꯐꯝꯗ ꯎꯠꯂꯤꯕ ꯇꯧꯔꯤꯕꯁꯤꯒꯤ ꯃꯍꯩ ꯅꯣꯡꯃ ꯁꯣꯏꯗꯅ ꯐꯪꯈꯤꯒꯅꯤ ꯃꯇꯝꯗꯨꯗ ꯅꯈꯣꯏ ꯅꯃꯤꯠꯇꯒꯤ ꯅꯄꯤ ꯇꯥꯗꯕ ꯉꯝꯕ ꯑꯣꯏꯌꯨ ꯍꯣꯏ ꯌꯥꯔꯦ ꯆꯠꯄꯤꯈ꯭ꯔꯣ ꯅꯁꯛꯇꯨ ꯁ꯭ꯋꯥꯏꯗ ꯀꯨꯏꯅ ꯎꯠꯄꯤꯔꯅꯣ ꯌꯦꯡꯖꯅꯤꯡꯗ꯭ꯔꯦ ꯁꯥꯈꯤꯁꯨ ꯆꯠꯈ꯭ꯔꯦ ꯑꯅꯤꯗꯨꯁꯨ ꯏꯃꯨꯡꯗ ꯆꯪꯂꯛꯂꯦ ꯃꯈꯣꯏ ꯑꯅꯤꯗꯤ ꯃꯕꯨꯛ ꯊꯜꯂꯕꯅꯤ ꯑꯗꯨꯅ ꯆꯥꯛ ꯈꯔ ꯂꯦꯝꯂꯤꯕꯗꯨ ꯄ꯭ꯔꯦꯃꯥꯅ ꯃꯅꯦꯝꯒꯤ ꯆꯥꯅꯕ ꯍꯥꯏꯗꯨꯅ ꯄꯨꯔꯒ ꯆꯪꯂꯛꯄꯗ ꯃꯅꯦꯝꯗꯨ ꯐꯤꯕꯝ ꯑꯃ ꯇꯧꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯊꯥꯕꯂꯩꯕꯨ ꯀꯧꯔꯝꯃꯤ ꯏꯅꯥꯎ ꯍꯣꯏ ꯏꯅꯥꯎ ꯅꯪꯕꯨ ꯑꯝꯇ ꯆꯪꯉꯣ ꯍꯥꯏꯕꯅꯦ ꯏꯃꯥꯁꯦ ꯀꯩꯅꯣꯝ ꯇꯧꯔꯦ ꯁꯤꯕꯁꯨ ꯃꯥꯜꯂꯦ ꯁꯣꯔ ꯂꯦꯞꯈ꯭ꯔꯦꯕ ꯃꯃꯤꯠꯁꯨ ꯄꯥꯡꯂꯒ ꯃꯌꯥ ꯀꯥꯔꯒ ꯑꯌꯦꯡꯕꯝꯅ ꯑꯗꯨꯝ ꯌꯦꯡꯗꯨꯅ ꯂꯩꯔꯦꯃꯤ ꯍꯥ ꯀꯩ ꯍꯥꯏꯕ ꯁꯤꯔꯦ ꯍꯥꯏꯕ꯭ꯔꯣ ꯑꯁꯤ ꯍꯥꯏꯅ ꯊꯥꯕꯂꯩꯁꯨ ꯃꯆꯦꯒꯤ ꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯤ ꯀꯩꯅꯣ ꯇꯧꯔꯤꯁꯤꯗꯤ ꯏꯃꯥꯒꯤꯁꯤꯗꯤ ꯁꯣꯔ ꯂꯦꯞꯈ꯭ꯔꯦ ꯏꯆꯦ ꯏꯃꯥ ꯁꯤꯔꯦ ꯂꯩꯀꯥꯏꯒꯤ ꯃꯤ ꯀꯅꯥꯅꯣ ꯑꯃꯨꯛꯇ ꯄꯥꯎ ꯍꯥꯏꯔꯨꯈꯤꯒꯦ ꯅꯨꯄꯥ ꯃꯈꯩꯁꯨ ꯌꯨꯝꯗ ꯂꯩꯕ ꯅꯠꯇꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯏꯅꯥꯎ ꯆꯠꯂꯣ ꯅꯪ ꯄꯥꯎ ꯈꯔ ꯍꯥꯏꯔꯨꯁꯨ ꯑꯩꯁꯨ ꯏꯃꯥ ꯄꯣꯂꯣꯏꯕꯗ ꯆꯪꯗꯧꯕ ꯄꯣꯠꯂꯝꯁꯤꯡꯗꯣ ꯈꯤꯇ ꯊꯧꯔꯥꯡ ꯇꯧꯔꯝꯒꯦ ꯅꯨꯄꯤ ꯑꯅꯤꯗꯨꯅ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯃꯤ ꯑꯃꯕꯨ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯆꯪꯗꯨꯅ ꯄꯣꯂꯣꯏꯕꯤꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯀꯨꯟꯖꯣꯒ ꯅꯥꯎꯕꯒꯗꯨ ꯌꯨꯝꯗ ꯍꯜꯂꯛꯂꯦ ꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯃꯃꯥ ꯂꯩꯇꯕꯒꯤ ꯄꯥꯎꯗꯨ ꯇꯥꯕꯗ ꯅꯨꯄꯥ ꯑꯅꯤꯗꯨꯗꯤ ꯅꯨꯄꯤꯗꯧꯅ ꯃꯃꯥꯕꯨ ꯀꯧꯗꯨꯅ ꯌꯥꯝ ꯄꯦꯟꯗꯅ ꯀꯞꯂꯝꯃꯤ 이마 나 자식을 와로도는 잘라버려 이마기 상스가시 영부판곡다 온통나 뺀키트레다고 이마 밥진만은 짜오이로구나 이마기 아로이브 삭담 파오버 웃어봐 펑다 이마 낭디 라이람레나 잘라보이리 이마
ꯇꯁꯧꯅ ꯑꯩꯁꯤ ꯏꯃꯥꯕꯨ ꯇꯥꯗ꯭ꯔꯕ꯭ꯔꯣ? ꯏꯆꯥꯅ ꯎꯕ ꯍꯩꯗꯅ ꯃꯣꯃꯣꯟ ꯇꯧꯗꯨꯅ ꯀꯧꯕꯗꯣ ꯉꯁꯤꯗꯒꯤꯗꯤ ꯑꯃꯨꯛ ꯍꯟꯅ ꯇꯥꯕ ꯐꯪꯂꯔꯣꯏꯀꯣ ꯏꯃꯥ. ꯑꯗꯣꯝꯅ ꯄꯦꯟꯈꯤꯗ꯭ꯔꯦꯗꯅ ꯁꯥꯗꯤ. ꯑꯅꯤꯗꯨꯒꯤ ꯃꯇꯧꯗꯨꯗ ꯑꯍꯜ ꯑꯃꯅ, ꯏꯕꯨꯡꯉꯣ ꯇꯣꯛꯂꯣ ꯌꯥꯔꯦ. ꯆꯠꯈ꯭ꯔꯕꯗꯤ ꯆꯠꯈ꯭ꯔꯦ. ꯃꯥꯒꯤ ꯃꯇꯝ ꯂꯣꯏꯗꯨꯅ ꯇꯧꯔꯤꯕꯅꯤ. ꯑꯩꯈꯣꯏꯁꯨ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯁꯤꯒꯗꯧꯔꯤꯕꯅꯤ. ꯑꯩꯈꯣꯏꯅꯗꯤ ꯅꯣꯏ ꯑꯅꯤꯕꯨ ꯃꯤ ꯊꯥꯗꯨꯅ ꯄꯥꯎ ꯍꯥꯏꯔꯒ ꯀꯧꯅꯕ ꯐꯅ ꯀꯟꯅ ꯍꯥꯏꯕꯅꯤ. ꯑꯗꯨꯕꯨ ꯏꯕꯦꯝꯃ ꯑꯅꯤꯗꯨꯅ ꯌꯥꯗꯕꯗꯒꯤ ꯑꯩꯈꯣꯏꯁꯨ ꯌꯥꯝ ꯀꯟꯅ ꯍꯥꯏꯖꯤꯟꯕ ꯉꯝꯗꯕꯗꯒꯤ ꯇꯣꯛꯂꯕꯅꯤ. ꯑꯁꯇꯤꯗꯣ ꯄꯤꯛꯇꯛꯅ ꯁꯦꯜ ꯌꯥꯝꯅ ꯆꯪꯍꯟꯗꯕꯤ ꯍꯦꯛ ꯇꯧ. ꯁꯣꯔꯥꯁꯨ ꯇꯧꯗ ꯌꯥꯗꯕ ꯃꯤ ꯈꯔ ꯆꯦꯕꯥꯎ ꯆꯠꯂꯒ ꯇꯧ. ꯂꯩꯕꯁꯨ ꯑꯃꯠꯇ ꯅꯠꯇꯦꯗꯣ. ꯑꯗꯨꯅ ꯂꯥꯏꯒꯤ ꯁꯣꯏꯗꯅꯕ ꯈꯔ ꯑꯗꯨꯛ ꯇꯧꯔꯒ ꯂꯣꯏꯔꯦ. ꯅꯣꯏꯅ ꯁꯦꯜ ꯀꯣꯝꯂꯒ ꯎꯁꯣꯞ ꯀꯠꯄ ꯀꯥꯟꯗ ꯍꯦꯛ ꯆꯥꯎꯅ ꯇꯧꯕ ꯍꯥꯏꯗꯨꯅꯤ. ꯂꯩꯀꯥꯏꯒꯤ ꯃꯤꯗꯤ ꯄꯥꯛꯅ ꯂꯥꯛꯇꯦ ꯃꯧ ꯑꯅꯤꯗꯨꯒꯤ ꯃꯑꯣꯡꯗꯨ ꯍꯩꯅꯗꯕꯅ. ꯑꯗꯨꯕꯨ ꯂꯥꯛꯇ ꯌꯥꯗꯕ ꯑꯍꯜ ꯑꯃꯅꯤꯗꯤ ꯂꯥꯛꯂꯒ ꯀꯔꯤ ꯀꯔꯤ ꯇꯧꯒꯗꯕ ꯍꯥꯏꯗꯨꯅ ꯊꯕꯛ ꯊꯧꯔꯝ ꯄꯨꯝꯕ ꯁꯤꯟꯗꯣꯛꯇꯨꯅ ꯇꯥꯛꯄꯤ. ꯅꯨꯄꯥ ꯑꯅꯤꯗꯨꯗꯤ ꯃꯃꯥ ꯂꯩꯈꯤꯗꯕꯒꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ. ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯅꯤꯗꯨꯗꯤ ꯃꯃꯥꯅ ꯂꯩꯈꯤꯗꯕꯁꯤ ꯋꯥꯏ ꯑꯃ ꯁꯪꯕꯒ ꯆꯞ ꯃꯥꯟꯅꯔꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ. ꯑꯁꯨꯝꯅ ꯑꯁꯇꯤꯁꯨ ꯄꯤꯛꯇꯛꯅ ꯁꯣꯟꯗꯨꯅ ꯂꯣꯏꯁꯤꯟꯈ꯭ꯔꯦ. ꯁꯣꯔꯥꯠꯀꯤ ꯆꯦꯕꯥꯎꯁꯨ ꯆꯠꯄ ꯍꯧꯔꯦ. ꯅꯨꯄꯤ ꯑꯅꯤꯗꯨꯅ ꯌꯥꯝꯃꯟꯗꯕꯗꯒꯤ ꯁꯣꯔꯥꯠꯇꯤ ꯌꯥꯝ ꯆꯥꯎꯅ ꯁꯣꯜꯂꯝꯃꯤ. ꯄꯣꯠꯌꯦꯡ ꯂꯧꯗꯅ ꯄꯤꯛꯅ ꯂꯣꯏꯁꯤꯟꯕ ꯄꯥꯝꯕꯅꯤ ꯅꯨꯄꯥ ꯑꯅꯤꯗꯨꯗꯤ. ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯅꯤꯗꯨꯅ ꯈꯣꯏꯔꯦꯟ ꯃꯆꯥ ꯄꯥꯏꯕꯒꯨꯝ ꯍꯦꯛꯇ ꯂꯂꯥꯡꯉꯤ. ꯁꯣꯔꯥꯠ ꯅꯨꯃꯤꯠꯅꯤ. ꯄꯣꯠꯌꯦꯡ ꯄꯤꯕꯗꯨ ꯃꯥꯒꯤ ꯃꯤ ꯈꯜꯂꯒ ꯂꯥꯛꯂꯤꯕ ꯃꯌꯥꯝꯗꯨꯁꯨ ꯄꯤꯅꯔꯝꯃꯤ. ꯃꯁꯤꯗꯕꯨ ꯇꯥꯅꯕ ꯅꯨꯄꯤ ꯑꯅꯤꯗꯨꯅ ꯁꯤꯟꯕꯅꯤ. ꯁꯦꯜ ꯈꯔ ꯌꯥꯝꯅ ꯂꯥꯛꯅꯕ ꯂꯝꯕꯤ ꯁꯤꯟꯗꯣꯛꯄꯅꯤ. ꯁꯣꯔꯥꯠ ꯂꯣꯏꯈ꯭ꯔ ꯃꯇꯨꯡ ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯃꯇꯨꯡꯅꯤ. ꯃꯈꯣꯏ ꯃꯔꯤ ꯃꯥꯡꯒꯣꯜꯗ ꯄꯨꯟꯅ ꯐꯝꯗꯨꯅ ꯋꯥꯔꯤ ꯇꯧꯔꯤ. ꯑꯇꯣꯝꯕ, ꯅꯣꯏꯒꯤꯅ ꯀꯌꯥꯝ ꯇꯥꯕ ꯍꯥꯏꯗꯣ ꯄꯨꯟꯅ ꯊꯤꯔꯁꯤ. ꯏꯌꯥꯝꯕꯒꯤꯁꯤꯒ ꯑꯗꯨꯒ ꯃꯤꯗꯒꯤ ꯄꯨꯁꯤꯜꯂꯨꯕ ꯃꯌꯥꯝꯗꯣ ꯈꯔ ꯁꯤꯡꯗꯣꯛꯅꯕ. ꯍꯣꯏ ꯇꯥꯆꯧ, ꯑꯩꯉꯣꯟꯗ ꯄꯤꯔꯝꯕꯁꯤꯡꯗꯨ ꯁꯤꯗ ꯂꯩꯔꯦ. ꯊꯥꯕꯂꯩ, ꯅꯪꯉꯣꯟꯗꯅ ꯀꯌꯥꯝ ꯂꯩꯔꯤꯕ? ꯊꯤꯔꯤꯉꯩꯗ ꯄꯨꯟꯅ ꯊꯤꯍꯧꯔꯁꯤ. ꯍꯣꯏ ꯏꯇꯩ, ꯄꯨꯊꯣꯛꯆꯔꯛꯀꯦ. ꯑꯗꯣ ꯏꯆꯦꯒꯤꯗꯤ ꯀꯌꯥꯝ ꯇꯥꯒꯦ? ꯑꯩꯒꯤꯗꯤ ꯌꯥꯝꯗꯦꯗ, ꯁꯤꯈꯛꯅꯤ. ꯀꯩꯅꯣꯗ, ꯄꯣꯠꯌꯦꯡ ꯄꯤꯔꯝꯕꯁꯦ ꯑꯩꯉꯣꯟꯗꯒꯤꯗꯤ ꯏꯆꯦꯗꯅ ꯍꯦꯟꯅ ꯄꯤꯔꯝꯕꯅꯤ. ꯑꯗꯨꯒ ꯄꯨꯊꯣꯔꯛꯂꯤꯕ ꯁꯦꯜꯁꯤꯒ ꯑꯣꯟꯊꯣꯛꯅ ꯆꯥꯟꯅꯈꯤꯗ꯭ꯔꯦꯗ ꯇꯧꯔꯤꯁꯦ. ꯀꯩꯅꯣ ꯅꯪ ꯍꯥꯏꯗꯨꯕꯣ? ꯃꯤ ꯃꯌꯥꯝ ꯂꯥꯛꯑꯒ ꯑꯩꯉꯣꯟꯗ ꯄꯣꯠꯌꯦꯡ ꯂꯣꯏꯅ ꯄꯤꯔꯝꯃꯤ. ꯁꯦꯜ ꯌꯥꯝꯅ ꯇꯥꯔꯝꯅꯤ ꯑꯗꯨꯗꯤ ꯅꯪꯁꯨ ꯍꯥꯏꯅꯨꯗ. ꯑꯩꯉꯣꯟꯗ ꯃꯤꯅ ꯄꯤꯔꯝꯕ ꯁꯦꯜꯗꯨꯅꯤ ꯑꯩꯅ ꯄꯨꯊꯣꯔꯛꯏꯁꯦ. ꯍꯩ, ꯌꯥꯔꯦ ꯌꯥꯔꯦ. ꯑꯃꯨꯛ ꯈꯠꯅꯗꯅ ꯂꯩꯔ ꯀꯗꯥꯏ. ꯅꯣꯏꯅ ꯄꯤꯔꯝꯕ ꯁꯦꯜꯗꯣ ꯑꯩꯉꯣꯟꯗ ꯄꯤꯔꯒꯦ. ꯑꯩ ꯄꯨꯟꯅ ꯊꯤꯔꯒꯦ. ꯑꯗꯨꯒ ꯀꯌꯥꯝ ꯇꯥꯕ ꯍꯥꯏꯗꯣ ꯌꯦꯡꯂꯒꯦ. ꯅꯨꯄꯤ ꯑꯅꯤꯗꯨ ꯋꯥ ꯉꯥꯡꯗ꯭ꯔꯦ. ꯁꯦꯜ ꯈꯔ ꯀꯨꯟꯖꯣꯗ ꯄꯤꯗꯨꯅ ꯊꯤꯍꯜꯂꯝꯃꯤ. ꯁꯤꯅ ꯑꯔꯦꯝꯕꯅꯤ. ꯑꯗꯨꯒ ꯁꯤꯅ ꯃꯤꯗꯒꯤ ꯄꯨꯔꯨꯕ ꯃꯌꯥꯝꯗꯣ ꯁꯤꯡꯂꯒꯦ. ꯍꯣꯏ ꯇꯥꯆꯧ, ꯇꯥꯆꯧꯅ ꯁꯤ ꯇꯧꯁꯤ, ꯁꯤꯅ ꯐꯩ ꯍꯥꯏꯗꯣ ꯑꯗꯨꯝ ꯍꯥꯏꯕꯤꯌꯨ. ꯅꯨꯃꯤꯠ ꯈꯔꯁꯨ ꯍꯧꯖꯤꯟꯈ꯭ꯔꯦ. ꯃꯅꯦꯝꯒꯤ ꯁꯣꯔꯥꯠꯇ ꯃꯤꯅ ꯄꯤꯔꯝꯕ ꯄꯣꯠꯌꯦꯡ ꯈꯔꯗꯤ ꯂꯣꯠꯇꯨꯅ ꯊꯝꯍꯧꯕꯅ ꯃꯧ ꯑꯅꯤꯗꯨ ꯃꯥꯅ ꯄꯥꯝꯖꯕ ꯐꯤꯔꯣꯜ ꯂꯩꯗꯨꯅ ꯁꯦꯠꯅꯔꯝꯃꯤ. ꯆꯥꯅꯤꯡꯕ ꯆꯥꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕꯗꯨ ꯎꯕꯗ ꯅꯨꯄꯥ ꯑꯅꯤꯗꯨꯁꯨ ꯆꯤꯡꯅꯔꯝꯃꯤ. ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ. ꯉꯁꯤ ꯅꯨꯄꯥ ꯑꯅꯤꯗꯨ ꯊꯕꯛ ꯆꯠꯂꯝꯗꯦ. ꯑꯦꯟꯁꯥꯡꯁꯨ ꯃꯊꯦꯜ ꯌꯥꯝꯅ ꯊꯣꯡꯉꯤ ꯉꯁꯤꯗꯤ. ꯆꯥꯛ ꯆꯥꯕ ꯇꯣꯛꯂꯒ ꯃꯈꯣꯏ ꯑꯃꯨꯛꯇ ꯄꯨꯟꯅ ꯋꯥꯔꯤ ꯁꯥꯁꯤ ꯍꯥꯏꯗꯅ ꯂꯝꯌꯥꯏ ꯀꯥꯗꯨꯗ ꯐꯝꯃꯤ. ꯄ꯭ꯔꯦꯃꯥ, ꯊꯥꯕꯂꯩ, ꯅꯈꯣꯏ ꯑꯅꯤꯗ ꯑꯩ ꯋꯥ ꯈꯔ ꯍꯪꯒꯦ. ꯁꯦꯡꯅ ꯄꯥꯎꯈꯨꯝ ꯄꯤ. ꯑꯩꯈꯣꯏꯅ ꯈꯪꯂꯣꯏ ꯎꯔꯣꯏ ꯍꯥꯏꯗꯅ ꯑꯣꯏꯗꯕ ꯍꯦꯛ ꯈꯨꯝꯕꯗ ꯅꯈꯣꯏ ꯑꯅꯤꯕꯨ ꯑꯩꯅ ꯉꯥꯛꯄꯤꯔꯣꯏ. ꯑꯗꯨꯅ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯒ ꯄꯥꯎꯈꯨꯝ ꯄꯤꯌꯨꯀꯣ. ꯃꯄꯨꯔꯣꯏꯕꯅ ꯉꯁꯤ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡꯁꯤ ꯄ꯭ꯔꯦꯃꯥꯗꯤ ꯈꯔ ꯆꯤꯡꯅꯔꯝꯃꯤ. ꯑꯗꯨꯕꯨ ꯀꯥ ꯍꯦꯟꯕ ꯋꯥꯈꯜꯗꯤ ꯈꯟꯖꯤꯜꯂꯨꯗꯦ. ꯊꯥꯕꯂꯩꯁꯨ ꯑꯗꯨꯝ ꯃꯉꯥꯏ ꯀꯩꯁꯨ ꯅꯠꯇꯕ ꯑꯣꯏꯔꯝꯅꯤ ꯍꯥꯏꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩ. ꯅꯈꯣꯏ ꯑꯅꯤꯅ ꯍꯟꯗꯛ ꯂꯩꯔꯤꯕ ꯐꯤ ꯃꯌꯥꯝꯁꯤ ꯀꯗꯥꯏꯗꯒꯤ ꯁꯦꯜꯅ ꯂꯩꯕꯅꯣ? ꯑꯗꯨꯒ ꯏꯃꯥꯒꯤ ꯁꯣꯔꯥꯠ ꯍꯦꯛ ꯂꯣꯏꯈꯤꯕꯗꯒꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯏꯟꯁꯥꯡ ꯃꯊꯦꯜꯁꯨ ꯌꯥꯝꯅ ꯊꯣꯡꯏ. ꯑꯩꯈꯣꯏꯁꯨ ꯊꯕꯛ ꯁꯨꯕ ꯄꯥꯛꯅ ꯆꯠꯄ ꯅꯠꯇꯦ. ꯑꯗꯒꯤ ꯅꯣꯏꯁꯨ ꯊꯕꯛ ꯃꯅꯥ ꯑꯃ ꯁꯨꯍꯟꯕ ꯅꯠꯇꯦ. ꯀꯗꯥꯏꯗꯒꯤ ꯁꯦꯜꯅ ꯂꯩꯔꯤꯕꯅꯣ ꯍꯥꯏꯕꯗꯣ ꯁꯦꯡꯅ ꯍꯥꯏꯌꯨ. ꯏꯊꯥ ꯊꯥꯖꯗꯅ ꯍꯪꯂꯛꯀꯅꯤ ꯈꯜꯂꯨꯗꯕ ꯋꯥꯍꯪ ꯑꯃ ꯍꯪꯖꯤꯜꯂꯛꯄꯁꯤda ꯅꯨꯄꯤ ꯑꯅꯤꯗꯨ ꯀꯤꯔꯨꯞ ꯌꯦꯡꯉꯤ. ꯄꯥꯎꯈꯨꯝꯗꯤ ꯄꯥꯛꯅ ꯄꯤꯔꯝꯗꯦ. ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯑꯣꯡꯗꯨꯗ ꯀꯨꯟꯖꯣꯅ ꯑꯃꯨꯛꯀꯁꯨ ꯍꯥꯏꯔꯝꯃꯤ. ꯍꯥꯏꯌꯨ, ꯇꯨꯃꯤꯟ ꯂꯩꯌꯨ ꯍꯥꯏꯕ ꯅꯠꯇꯦꯅꯦ. ꯑꯩꯒꯤ ꯁꯦꯜ ꯇꯨꯡꯁꯤꯟꯕ ꯈꯔ ꯂꯩꯌꯦ. ꯑꯗꯨꯅ ꯂꯩꯕꯅꯤ ꯃꯣꯏ ꯇꯥꯆꯧ. ꯀꯔꯤ? ꯀꯗꯥꯏꯗꯒꯤ ꯁꯦꯜ ꯇꯨꯡꯁꯤꯜꯂꯤꯕ? ꯁꯦල් ꯈꯔ ꯂꯩꯕꯒ ꯆꯥꯊꯣꯛꯇꯣꯏꯗ ꯇꯧꯕ ꯅꯪꯅ ꯀꯗꯥꯏꯗꯒꯤ ꯁꯦꯜ? ꯎꯄꯨ ꯃꯅꯨꯡꯗ ꯐꯤ ꯃꯌꯣꯝ ꯑꯃ ꯁꯦꯜ ꯆꯕꯨꯟ ꯑꯃ ꯌꯣꯝꯁꯤꯜꯂꯒ ꯊꯝꯖꯤꯜꯂꯤꯁꯤꯅ ꯀꯗꯥꯏꯗꯒꯤ ꯁꯦꯜ ꯍꯥꯏ? ꯃꯄꯨꯔꯣꯏꯕꯅ ꯃꯥꯅ ꯇꯧꯕ ꯈꯨꯗꯤꯡ ꯂꯣꯏꯅ ꯈꯪꯂꯝꯕꯁꯤꯗ ꯄ꯭ꯔꯦꯃꯥ ꯀꯤꯕꯅ ꯃꯁꯥꯗꯨ ꯅꯤꯛꯂꯝꯃꯤ. ꯃꯇꯥꯡꯗꯨꯗ ꯅꯥꯎꯕꯁꯨ ꯊꯥꯕꯂꯩꯗ ꯋꯥꯍꯪ ꯑꯃ ꯍꯪꯂꯝꯃꯤ. ꯊꯥꯕꯂꯩ, ꯃꯣꯝꯄꯥꯛ ꯃꯈꯥꯗ ꯂꯩꯔꯝꯂꯤꯕ ꯁꯦꯜꯁꯤꯡꯁꯤ ꯀꯗꯥꯏꯗꯒꯤꯅꯣ? ꯃꯉꯣꯟꯗ ꯑꯃꯨꯛ ꯇꯥꯔꯛꯄꯗꯨꯗ ꯊꯥꯕꯂꯩꯁꯨ ꯁꯦꯝꯖꯤꯟ ꯁꯥꯖꯤꯜꯂꯒ ꯈꯨꯝꯃꯤ. ꯑꯗꯨꯗꯤ
ꯏꯃꯥꯅ ꯑꯩꯒꯤꯅꯤ ꯍꯥꯏꯗꯅ ꯄꯤꯔꯝꯕ ꯁꯦꯜ ꯉꯥꯛꯇꯅꯤ. ꯀꯔꯤ? ꯀꯔꯝꯕ ꯃꯇꯝꯗ ꯄꯤꯔꯝꯕ ꯁꯦꯜ? ꯁꯦꯜ ꯊꯣꯛꯄ ꯊꯕꯛ ꯑꯃꯠꯇꯁꯨ ꯇꯧꯕ ꯅꯠꯇꯦ. ꯑꯗꯨꯒ ꯏꯃꯥꯅ ꯀꯗꯥꯏꯗꯒꯤ ꯁꯦꯜ? ꯀꯨꯟꯖꯣꯅ ꯃꯔꯛ ꯊꯠꯇꯨꯅ ꯅꯨꯄꯤ ꯑꯅꯤꯗꯨꯗ ꯍꯥꯏꯔꯛꯏ. ꯅꯈꯣꯏ ꯑꯅꯤꯅ ꯇꯧꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯑꯩꯈꯣꯏ ꯂꯣꯏꯅ ꯈꯪꯏ. ꯁꯣꯔꯥꯠ ꯂꯣꯏꯈ꯭ꯔꯁꯨ ꯄꯣꯠꯌꯦꯡꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯦꯡꯗꯅ ꯂꯩꯔꯝꯃꯤ. ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯅꯈꯣꯏ ꯁꯦꯜꯕꯨ ꯃꯤꯍꯧꯕ ꯉꯥꯛꯇꯅꯤ. ꯐꯩ, ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯗꯒꯤ ꯅꯈꯣꯏ ꯑꯅꯤꯃꯛ ꯌꯨꯝꯁꯤ ꯂꯩꯕ ꯌꯥꯔꯣꯏ. ꯅꯈꯣꯏꯅ ꯏꯃꯥꯗ ꯀꯌꯥꯝ ꯑꯣꯠꯈꯤ, ꯀꯔꯝꯅ ꯂꯣꯏꯅꯈꯤ ꯍꯥꯏꯕ ꯈꯨꯗꯤꯡ ꯏꯆꯦ ꯁꯥꯈꯤꯅ ꯂꯣꯏꯅ ꯇꯝꯗꯨꯅ ꯈꯪꯂꯦ. ꯑꯗꯨꯅ ꯅꯈꯣꯏ ꯑꯅꯤ ꯌꯨꯝꯁꯤ ꯂꯩꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯐꯪꯂꯣꯏ. ꯑꯗꯨꯅ ꯅꯄꯥꯝꯅ ꯆꯠꯈ꯭ꯔꯣ. ꯅꯈꯣꯏꯅ ꯄꯥꯝꯕ ꯈꯨꯗꯤꯡ ꯅꯄꯥꯝꯅ ꯂꯩꯔ ꯃꯇꯝꯗ ꯂꯣꯏꯅ ꯄꯥꯡꯊꯣꯛꯂꯨꯔꯣ. ꯍꯣꯏ ꯇꯥꯆꯧ, ꯀꯔꯤꯅꯣ ꯍꯥꯏꯕꯤꯔꯤꯕꯗꯨꯕꯣ? ꯑꯩ ꯂꯥꯟꯈ꯭ꯔꯦ. ꯑꯩꯕꯨ ꯑꯄꯪꯕꯤꯅꯤ ꯈꯟꯗꯨꯅ ꯏꯔꯥꯜꯁꯦ ꯑꯃꯨꯛꯇꯗꯤ ꯉꯥꯛꯄꯤꯌꯨ. ꯑꯩ ꯃꯇꯨꯡꯗ ꯑꯁꯤꯒꯨꯝꯕ ꯊꯕꯛꯁꯤ ꯑꯃꯨꯛ ꯍꯟꯅ ꯇꯧꯖꯔꯔꯣꯏꯒꯦ. ꯅꯪꯅ ꯆꯥꯃꯔꯛ ꯏꯐꯝꯗ ꯉꯥꯛꯄꯤꯌꯨ ꯍꯥꯏꯔꯕꯁꯨ ꯑꯩꯅ ꯉꯥꯛꯄꯤꯒꯗꯕ ꯂꯩꯇꯦ. ꯅꯪꯕꯨ ꯉꯥꯛꯄꯤꯔꯒ ꯏꯃꯥꯗꯨꯗꯤ ꯑꯃꯨꯛ ꯍꯜꯂꯛꯈꯤꯒꯗꯕ ꯅꯠꯇ꯭ꯔꯦ. ꯑꯗꯨꯅ ꯅꯪ ꯀꯥꯏꯅꯕꯗꯤ ꯀꯨꯟꯖꯨ ꯑꯩꯒꯤ ꯏꯐꯝꯗ ꯀꯔꯤꯁꯨ ꯅꯠꯇꯦ. ꯏꯃꯥꯒꯤ ꯑꯋꯥꯕ ꯈꯪꯂꯨꯗꯕ ꯑꯩꯅ ꯁꯣꯏꯕꯅꯤ. ꯅꯨꯄꯤ ꯅꯪꯅ ꯍꯥꯏꯕ ꯈꯨꯗꯤꯡ ꯑꯩꯅ ꯊꯥꯖꯔꯨꯕꯒꯤ ꯏꯔꯥꯜꯅꯤ. ꯃꯄꯣꯛ ꯆꯥꯃ ꯄꯣꯛꯂꯁꯨ ꯏꯃꯥꯒꯤ ꯃꯐꯝꯗ ꯑꯩꯅ ꯂꯪꯖꯈꯤꯕ ꯃꯌꯥꯝꯗꯨ ꯀꯣꯛꯄ ꯂꯩꯔꯔꯣꯏ. ꯊꯥꯕꯂꯩꯁꯨ ꯀꯞꯇꯨꯅ, ꯏꯇꯩ, ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ. ꯁꯦꯜ ꯈꯔ ꯃꯤꯀꯥꯔꯨꯕꯅ ꯉꯁꯤ ꯑꯩꯅ ꯏꯀꯥꯏꯕ ꯅꯪꯖꯕꯅꯤ. ꯑꯩꯕꯨ ꯊꯤꯅ ꯆꯩꯕꯤꯌꯨ. ꯑꯗꯨꯕꯨ ꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯣ ꯍꯥꯏꯕꯗꯨꯗꯗꯤ ꯇꯥꯛꯄꯤꯒꯅꯤ. ꯃꯇꯨꯡ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛꯁꯤꯡ ꯑꯃꯨꯛ ꯍꯟꯅ ꯊꯣꯛꯇꯅꯕ ꯇꯧꯖꯒꯦ. ꯊꯥꯕꯂꯩꯒꯤ ꯋꯥꯗꯨꯗ ꯅꯥꯎꯕꯅ ꯁꯥꯎꯗꯨꯅ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯑꯣꯟꯗꯨꯅ ꯊꯥꯖꯤꯜꯂꯤ. ꯑꯗꯨꯒ ꯃꯃꯤꯠ ꯏ ꯀꯥꯅ ꯉꯪꯗꯨꯅ, ꯅꯪꯅ ꯀꯞꯁꯤꯟ ꯂꯥꯎꯁꯤꯟꯅꯔꯒ ꯅꯪꯒꯤ ꯅꯔꯥꯜꯄꯨꯝꯕ ꯉꯥꯛꯄꯤꯅꯤ ꯍꯥꯏꯅ ꯈꯜꯂꯤꯔꯣ? ꯍꯥꯏꯕꯤꯒꯦ ꯇꯥꯆꯧ, ꯅꯨꯄꯤ ꯅꯪꯒꯤ ꯇꯥꯇ ꯑꯩꯅ ꯄꯪꯊꯗꯨꯅ ꯂꯩꯒꯗꯕ ꯅꯠꯇꯦ. ꯃꯄꯣꯛꯁꯤꯃꯒꯤ ꯑꯣꯏꯅ ꯎꯕ ꯐꯪꯂꯣꯏꯔꯗꯕ ꯏꯃꯥ ꯃꯥꯕꯨꯗꯤ ꯀꯥꯏꯅꯈ꯭ꯔꯒ ꯅꯪꯕꯨꯗꯤ ꯀꯔꯤꯒꯤ ꯀꯥꯏꯅꯕ ꯉꯝꯂꯣꯏ? ꯉꯁꯤ ꯍꯧꯖꯤꯛꯃꯛ ꯅꯪ ꯌꯨꯝꯁꯤ ꯊꯥꯗꯣꯛꯂꯒ ꯆꯠꯈꯤꯒꯗꯕꯅꯤ. ꯆꯠꯂꯨ ꯌꯥꯗ꯭ꯔꯒꯅ ꯅꯪꯕꯨ ꯑꯩꯅ ꯏꯈꯨꯠꯁꯤꯅ ꯍꯥꯠꯀꯅꯤ. ꯅꯨꯄꯥ ꯑꯅꯤꯗꯨ ꯉꯁꯤꯗꯤ ꯌꯥꯝ ꯊꯤꯅ ꯁꯥꯎꯈ꯭ꯔꯦ. ꯅꯨꯄꯤ ꯑꯅꯤꯗꯨꯁꯨ ꯎꯄꯥꯏ ꯂꯩꯇ ꯃꯄꯥꯝꯗ ꯍꯟꯕꯗ ꯇꯥꯔꯝꯃꯤ. ꯅꯍꯥꯟ ꯃꯈꯩ ꯍꯨꯔꯥ ꯂꯣꯅꯥꯗ ꯂꯧꯁꯤꯜꯂꯨꯕ ꯁꯦꯜ ꯃꯌꯥꯝꯗꯨꯅ ꯅꯨꯡꯉꯥꯏꯔꯨꯕꯒꯤ ꯃꯍꯩ ꯑꯣꯏꯅ ꯃꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯍꯜꯂꯛꯄꯤ ꯍꯥꯏꯕ ꯃꯤꯡꯊꯣꯜꯗꯨ ꯄꯨꯗꯨꯅ ꯃꯄꯥ ꯃꯥꯏꯀꯩ ꯇꯝꯅ ꯌꯥꯝ ꯅꯤꯡꯉꯝꯗꯅ ꯆꯠꯈꯤꯔꯝꯃꯤ. ꯅꯨꯄꯥ ꯑꯅꯤꯗꯨꯗꯤ ꯃꯃꯥ ꯂꯩꯈꯤꯗꯕꯒꯤ ꯃꯩꯁꯥꯛꯅ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯝꯃꯤ. ꯑꯗꯨꯕꯨ ꯂꯩꯀꯥꯏ ꯃꯤꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ. ꯑꯐꯕ ꯃꯤꯒꯤꯗꯤ ꯑꯐꯕ ꯉꯥꯛꯇ ꯑꯣꯏ ꯍꯥꯏꯕꯒꯨꯝ ꯃꯃꯥ ꯂꯩꯈꯤꯗꯕꯒꯤ ꯆꯍꯤ ꯑꯣꯜꯂꯛꯄ ꯐꯤꯔꯣꯏ ꯂꯣꯏꯈ꯭ꯔ ꯃꯇꯨꯡ ꯂꯩꯀꯥꯏꯒꯤ ꯃꯅꯦ ꯃꯟꯗꯣꯟ ꯃꯌꯥꯝ ꯆꯪꯗꯨꯅ ꯀꯨꯟꯖꯣ ꯑꯃꯗꯤ ꯅꯥꯎꯕ ꯑꯅꯤꯒꯤ ꯅꯨꯄꯤ ꯑꯃꯨꯛ ꯍꯟꯅ ꯊꯤꯕꯤꯗꯨꯅ ꯂꯨꯍꯣꯡꯕꯤꯔꯝꯃꯤ. ꯂꯥꯛꯂꯤꯕ ꯅꯨꯄꯤ ꯑꯅꯤꯗꯨꯁꯨ ꯌꯥꯝꯅ ꯏꯪ ꯇꯞꯄꯤ, ꯄꯨꯛꯆꯦꯜ ꯁꯦꯡꯕꯤ ꯑꯣꯏꯕꯅ ꯃꯄꯨꯔꯣꯏꯕꯒꯤ ꯋꯥꯈꯜ ꯈꯪꯅ ꯊꯕꯛ ꯇꯧꯔꯝꯃꯤ. ꯁꯣꯝꯗꯅ ꯄ꯭ꯔꯦꯃꯥ ꯑꯃꯗꯤ ꯊꯥꯕꯂꯩ, ꯃꯈꯣꯏ ꯑꯅꯤꯗꯤ ꯃꯄꯥꯝꯗ ꯂꯩꯖꯩ ꯍꯥꯏꯕꯒꯤ ꯋꯥꯅꯤ. ꯃꯈꯣꯏꯅ ꯇꯧꯖꯔꯨꯕ ꯀꯔꯃꯒꯤ ꯐꯣꯜ ꯑꯣꯏꯅ ꯃꯕꯨꯡ ꯃꯅꯝ ꯑꯃꯗꯤ ꯑꯉꯥꯡꯁꯤꯡꯅ ꯑꯣꯠꯄꯤꯔꯝꯃꯤ. ꯌꯨꯝꯗ ꯂꯩꯍꯟꯅꯤꯡꯗꯕꯒꯤ ꯃꯤꯆꯩ ꯋꯥꯉꯥꯡ ꯀꯌꯥ ꯑꯃ ꯋꯥꯅ ꯇꯥꯔꯝꯃꯤ. ꯃꯄꯨꯔꯣꯏꯕꯒꯤ ꯅꯥꯛꯇ ꯆꯠꯄꯁꯨ ꯉꯝꯗ ꯃꯄꯥꯝꯗ ꯌꯥꯝ ꯋꯥꯅ ꯂꯦꯟꯈꯤꯔꯝꯃꯤ. ꯑꯗꯨꯒ ꯀꯨꯟꯖꯣ ꯑꯃꯗꯤ ꯅꯥꯎꯕ, ꯃꯈꯣꯏ ꯑꯅꯤꯗꯤ ꯑꯅꯧꯕ ꯃꯄꯣꯛ ꯑꯃ ꯄꯣꯛꯄꯒ ꯆꯞ ꯃꯥꯟꯅꯔꯝꯃꯤ. ꯄꯨꯛꯆꯦꯜ ꯈꯣꯏꯖꯦꯜ ꯇꯤꯟꯅꯅ ꯌꯥꯝ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯏꯃꯨꯡꯗꯨꯗ ꯂꯩꯔꯤꯕ ꯃꯤ ꯈꯨꯗꯤꯡ ꯑꯃꯠꯇ ꯑꯣꯏꯅ ꯂꯤꯡꯖꯦꯜ ꯃꯥꯟꯅꯅ ꯊꯕꯛ ꯁꯨ ꯅꯣꯝꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯔꯝꯃꯤ.